ꯑꯩꯅꯦ ꯃꯗꯨꯒꯤ ꯐꯤꯗꯣ ꯂꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ 타자. 아সম도 오피서나 아무튼 짱어예. 야니. Sir, ai kaubibabu kari habigadaba? ꯐꯝꯃꯣ Hoi sir. ꯀꯔꯤꯒꯤꯅꯣ ꯃꯣꯃꯣꯆꯥꯒꯤ ꯂꯣꯟꯁꯦ ꯍꯧꯖꯤꯛꯐꯥꯎ ꯊꯥꯗꯣꯛꯇ꯭ꯔꯤꯗꯤ ꯅꯣꯏꯅ ꯈꯪꯉꯤꯗꯨꯉꯥꯏ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯕꯛꯇ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯥꯏꯜꯗꯣ ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯑꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯆꯠꯂꯣ Haima, nung tarakadurba malin he. Ay di salani. Ay sale ko.
타자 농 빨랍니다. 타자 농지조 항대 낭기 가리시 인칠람마가 아이 가리시다 윤파워 텐저람마게. 야라니다. 농수 하기도 말해. 그 타자 알라만수 야나람니나 에카니기 어머니 마담도 렌통나르시드나. Sir Pharaba, ai luhongkhiroi. Kanano atopa ma yengbiyo. Ai bu arobigano. ꯈꯪꯗꯦꯅꯦ ꯏꯕꯦꯝꯃ ꯃꯥꯒꯤ ꯋꯥꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯏꯇꯥ ꯇꯥꯗꯦ Sunia, nang laamiro. Ngahak oire. Nang ngairamini. ꯍꯩꯃꯥ ꯅꯪꯕꯨ ꯅꯣꯡꯁꯤ ꯈꯖꯤꯛꯇꯪ ꯄꯥꯊꯕ ꯉꯥꯏꯔꯒ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯂꯣꯛ ꯊꯨꯡ ꯇꯥꯔꯦꯅꯦ Ho noigi sak phajaba engineer saheb do. ꯀꯩꯅꯣ ꯃꯁꯤꯅ ꯉꯥꯡꯉꯤꯁꯤꯕꯣ ꯅꯣꯡ ꯆꯣꯠꯍꯟꯒꯅꯨ ꯅꯥꯅꯤ ꯍꯥꯏꯔꯒ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦꯅꯦꯁꯦ Engineer sahibtuna kari hairage. Ho minane bus stand da ngahaktang nong palingai da kadom da gino khangde. Parpaka chang chala adana yumbok thinbiramage kaidana. Kyam nungside sauni man gidana ne. Nong marak sida adum la abane. E. Adudi lebak yam phaba wani kaino. Nong choli du chotana ba thinbi ge haiba wani. Ai wiradi karai dano ma koi rojena koi thurani. ꯈꯪꯗꯦ ꯈꯪꯗꯦ ꯁꯨꯅꯤ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯚꯥꯞ ꯇꯥꯖꯗ꯭ꯔꯦ ꯅꯪꯅꯅꯦ ꯚꯥꯞ ꯇꯥꯅꯕ ꯈꯔ ꯍꯥꯏꯌꯨꯀꯣ ꯐꯝꯒꯣ ꯏꯅꯝꯃ ꯆꯥ ꯂꯣꯜꯂꯛꯀꯦ Adu yam pharaba matik su saraba nupadana yum pandana na kanadano minang na yum pandajiba. Sunia, Phairaba aphaba mi orangani matik su yam charangani. Leibak na sakhangba ma su oramba yai. Adubu punamakto aigi phamdadi aremani. Suni, aibu yamna nungsijaba icham chamjaba kanagumba magi maphamda yam lankre. Ai hiralduna maram oiduna ngasidi ai kamna lele. Ai luhongkhiroi. Ai kanagumba amabu ngairibani. Mahak amuk lakhigadra laaroidra haibadudi ai khangde. Adubu ai ngai kini. Kanano nang nangairibo. Asu kuiba matamsi nangna nongmatasu aingonda takthoktribana karigino. Nongmatasu kanagi maphamda lithokidre. Lithoke hainasu khande. Adubu ngasidi nangonda lirage. Karigino nangna tuk yamna nathwai su iduba. Wari du liudana. Nangi awabadu da aishu saruk yage. Sunil, asiguma nongju tha amadani. Nongma college ki freshers meet numit ni. Kaidino? Lobe. Saksu lobe. Ay changilgimnida. As lau ke duruge be. Lobe. Kadu bi kai dino khusai dubu. Asidi sum lermageba. Be, sinwe agi dili tu nati be. Khusai din ne. Amagi su pangaw ni hone. Kana du su kai ne di be. Manipur la aga na Manipur ki sajat. Dili na Dili ki sajat. As Manipur oibine bhai ai ni karise. Delhi ko college dine ai ji kai bide. As ai mulo lakeba. Yaro me be, sunya yaro me be. Be, nang si kana hangul me be. Si ai ki college ni be. Ai lui torge be. Lau ke torge be. Please lau ke torge be. Be, lau be. Hauzik ngasigi entertainment program gi iroi loibasida aikhoi gi college asimaki satra
ꯌꯨꯝꯅꯥꯝ ꯏꯕꯣꯆꯧꯕ ꯂꯥꯏꯁ꯭ꯔꯝ ꯊꯥ ꯖꯃꯥꯟꯕꯤꯒ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯕ ꯗꯨꯋꯦꯠ ꯏꯁꯩ ꯑꯃ ꯂꯧꯕꯤꯁꯤ ꯏꯁꯩ ꯃꯌꯦꯛ ꯏꯕꯤꯔꯛꯄ ꯁꯨꯔꯆꯟꯗ꯭ꯔ ꯌꯨꯝꯅꯥꯝ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯂꯩꯈꯣꯛꯇ ꯄꯣꯝꯂꯤꯕꯤ ꯁꯥꯆꯗ꯭ꯔꯤꯕꯤ ꯂꯩꯔꯥꯡꯅꯤ ꯑꯩꯗꯤ पामजना चिंजागे खलुरे नापदा पुंसीगी आहान बा उरुबा मिकुता पामजना चिंजागे खलुरे नापदा करिगी अशु ताहा ताहरीबा लेमन चंखिनी आईदी लेमन चंखिनी आईदी खोपता पोमली बीनी साचंदीबी लेरानी आईदी udana laingamdare aidi lamlanba kanana hekhini pakachai laisha udana laingamdare aidi lamlanba kanana hekhini pakachai
ꯄꯥꯝꯖꯅ ꯆꯤꯟꯖꯒꯦ ꯈꯜꯂꯨꯔꯦ ꯅꯥꯄꯗ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯄꯥꯝꯖꯅ ꯆꯤꯟꯖꯒꯦ ꯈꯜꯂꯨꯔꯦ ꯅꯥꯄꯗ ꯀꯩꯒꯤ ꯑꯁꯨ ꯇꯥꯍ ꯇꯥꯍꯔꯤꯕ ꯂꯩꯃꯟ ꯆꯟꯈꯤꯅꯤ ꯑꯩꯗꯤ ꯂꯩꯃꯟ ꯆꯟꯈꯤꯅꯤ ꯑꯩꯗꯤ ꯂꯩꯈꯣꯛꯇ ꯄꯣꯝꯂꯤꯕꯤꯅꯤ ꯁꯥꯆꯦꯜꯔꯤꯕꯤ ꯂꯩꯔꯥꯅꯤ ꯑꯩꯗꯤ 그두기 배 자식 भाई मुझे इसी को पीता मम्मी की हो गई 타자 타자만디 로 자식 로 भाई मैं तुम्हारे बने तक उनको 너무 까우니 얘라 배 아이 쇼하고는 되게 되게 농시종 간슬리 아이부도 맹도 맹서 삐대네 아도 홈 잠이 안 감지 배 아왜 띵치듯이야 아시댕 빨래시 배 타자 농도 범이라 ꯑꯧ 다자 아기 민말랭아바 좀감 ngасai sei do yamna phajai tab sem nungai 타자 이만하시네 난 부항이바 마는 너무다 그놈아 해닝이에나 하이 भाई मागी बेची हुंदो में तानर पिउसिरा 그래도 우단데 농마르시다 미나 한 것이 쿰디 손노 주브르 캉디 꽤나 드시고 미 백시다 배샤게 함 여기 있던 예 배샤가 여기니 예 손내니까 야올 봐 보도가 여기니 왜 भाई फोटो सिमदी ए लाउरगे दुगा पैसा सिके बेग सिमदी नथुप थिलुरो 시부디 마마네비 로지다 비비 그러게네 로지야 로지 예, 나무란젠 낭 오이래. 이타 타자다나 까이 레게. nanga yam nung tinebi namanibi 타지다 마이 비니시 오. 예. 아두디 나무란젠에 가만히 보래봐. 나한 버스 웨이팅 셋다 혼토음니 예. 버스 화이팅 셋다. 까이눈 하시봐. 나한 나코이 콜레지기 프랜시스 미타 타즈나 이세 샤이다나 이세 루이다가
ꯑꯗꯨꯒ ꯃꯥꯗꯤ ꯕꯦꯒꯇꯣ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯕ ꯉꯥꯏꯈꯣꯅꯦ ꯔꯣꯖꯤ ꯊꯥꯖꯗꯨꯕꯨ ꯃꯥꯏ ꯈꯪꯅꯕ ꯃꯤꯒ ꯂꯩ ꯆꯠꯂꯥ ꯂꯩꯇꯕꯅꯤꯗ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣꯗ ꯃꯥꯗꯤ ꯏꯆꯝ ꯆꯝꯖꯕꯤꯅꯦ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯒ ꯂꯩꯖꯕꯖꯥꯠ ꯅꯠꯇꯦ ꯁꯥꯎꯕ ꯑꯣꯏꯔꯝꯃꯣꯏꯌꯦ ꯏꯀꯥꯏꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯣ ꯀꯅꯥꯒꯤꯅꯣ ꯇꯥꯃꯣ ꯔꯟꯖꯟ ꯍꯪꯉꯤꯁꯤꯕꯣ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯃꯥꯂꯦꯝ ꯉꯥꯟꯕ ꯍꯥꯏꯅ ꯑꯃ ꯂꯩ ꯃꯥꯅ ꯊꯥꯖꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯍꯥꯟ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯐ꯭ꯔꯦꯟꯁꯤꯁ ꯃꯤꯠꯇ ꯑꯗꯨꯗ ꯑꯩꯅ ꯃꯥꯁꯦ ꯄꯨꯔ ꯂꯥꯛꯄ ꯊꯥꯖꯒꯤ ꯏꯁꯩ ꯇꯥꯔꯨꯕꯗꯒꯤ ꯃꯥꯂꯦꯝꯗꯣ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯃꯥꯗꯤ ꯃꯈꯨꯔꯥꯏ ꯃꯅꯥꯛꯇ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯕꯅꯤ ꯃꯈꯨꯔꯥꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯗꯦꯜꯂꯤꯗ ꯂꯩꯕꯅꯤ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯕꯦꯒꯁꯦ ꯅꯪꯅ ꯈꯔ ꯊꯤꯟꯕꯤꯈ꯭ꯔꯣ ꯑꯥ ꯍꯣꯏ ꯕꯦꯒꯁꯤꯕꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯆꯠꯂꯒ ꯊꯤꯟꯕꯤꯔꯨꯔꯒꯦꯅꯦ ꯑꯗꯣ ꯃꯥꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯎꯕꯒꯗꯣ ꯑꯩꯈꯣꯏ ꯀꯩꯝꯇ ꯌꯦꯡꯗꯕꯅꯤꯍꯦ ꯍꯣꯏ ꯑꯗꯣ ꯔꯣꯖꯤꯌꯥ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥꯒ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯂꯩꯇꯦ ꯑꯦ ꯍꯥꯏꯅꯤꯡꯕ ꯋꯥ ꯈꯔ ꯂꯩꯕꯗ ꯈꯔ ꯈꯔ ꯍꯥꯏꯔꯛꯎ ꯀꯩꯅꯣ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯑꯃ ꯂꯩꯀꯣ ꯃꯥꯂꯦꯝ ꯅꯪꯒꯤ ꯂꯥꯏꯔꯤꯛꯁꯤ ꯀꯨꯏꯅ ꯄꯥꯔꯦꯗ ꯁꯦ ꯆꯥ ꯊꯛꯑꯣꯁꯦ ꯄꯤꯎꯅꯦ ꯄꯤꯎꯅꯦ ꯃꯣꯏꯕ ꯆꯥ ꯑꯝꯇ ꯍꯥꯟꯅ ꯊꯛꯈꯤꯁꯤ ꯏꯃꯨꯡꯁꯤꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯩꯕꯕꯨꯅꯦ ꯑꯃꯅ ꯅꯣꯡ ꯉꯥꯟꯕꯒ ꯊꯣꯝꯖꯜꯂꯨꯒ ꯀꯥꯎꯁꯜꯂꯨꯒ ꯑꯃꯅ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯄꯥꯗꯅ ꯂꯩꯕ ꯗꯤꯜꯂꯤꯗꯒꯤ ꯃꯣꯏ ꯀꯀꯥꯅꯁꯨ ꯂꯥꯏꯔꯤꯛ ꯀꯥ ꯍꯦꯟꯅ ꯄꯥꯍꯟꯒꯅꯨ ꯑꯥꯗꯁꯨ ꯂꯥꯏꯔꯤꯛꯇ ꯄꯥꯗꯅ ꯂꯩ ꯉꯥꯎꯔꯒ ꯆꯠꯇꯥꯔꯦꯗꯅ ꯍꯥꯏꯔꯛꯄꯅꯦ ꯍꯩ ꯂꯥꯏꯔꯤꯛ ꯄꯥꯕꯕꯨ ꯉꯥꯎꯔꯒ ꯆꯠꯂꯦ ꯍꯥꯏꯕ꯭ꯔꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯋꯥꯠꯂꯗꯤ ꯀꯔꯥꯏ ꯌꯥꯅꯤꯒꯦ ꯊꯥꯗꯣꯔꯤꯕ ꯄꯔꯤꯈꯥꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯅꯦ ꯁ꯭ꯋꯥꯏꯗ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯩꯗꯤꯅꯦ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯄꯥꯔꯣ ꯍꯥꯏꯔꯤꯅꯤ ꯃꯇꯝꯅꯒ ꯐꯠꯇꯕꯁꯤꯗ ꯑꯗꯣ ꯃꯣꯏꯕ ꯍꯩ ꯐꯣꯟꯁꯦ ꯑꯝꯇ ꯄꯥꯏꯆꯣ ꯍꯜꯂꯣ ꯏꯇꯩꯃꯔꯣ ꯃꯥꯅꯤ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯂꯣ ꯑꯣ ꯃꯥꯅꯤ ꯏꯇꯩꯃ ꯑꯗꯣ ꯇꯥꯃꯣ ꯍꯣꯏ ꯏꯕꯨꯡ ꯍꯣꯏ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯂꯩꯌꯦ ꯀꯔꯤ ꯍꯥꯏꯒꯦ ꯇꯧꯕꯅꯣ ꯑꯊꯨꯕ ꯀꯥ ꯂꯩꯕ꯭ꯔꯣ ꯊꯣꯏꯗꯣꯛꯄ ꯑꯊꯨꯕ ꯂꯩꯇꯦꯗ ꯆꯨꯝꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡ ꯇꯧꯕꯅꯦ ꯍꯣꯏ ꯄꯥꯏꯈꯣꯀꯣ ꯅꯣꯏ ꯇꯥꯃꯣ ꯄꯥꯏꯍꯜꯂꯛꯀꯦ ꯍꯣꯏ ꯁꯦ ꯅꯤꯡꯊꯦꯝꯅꯦ ꯃꯣꯏꯕ ꯑꯝꯇ ꯄꯥꯏꯕꯤꯔꯛꯑꯣꯌꯦ ꯅꯤꯡꯊꯦꯝ ꯀꯩꯗꯧꯔꯦ ꯀꯔꯤ ꯂꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ ꯑꯗꯣ ꯁꯤꯗ ꯄ꯭ꯂꯣꯠ ꯑꯃ ꯂꯧꯁꯦ ꯍꯥꯏꯅꯕꯗꯨꯕꯣ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯃꯥꯂꯦꯝꯅꯕꯨ ꯁꯤꯗ ꯁꯨꯝ ꯂꯩꯅꯤꯡꯉꯦꯗꯅ ꯍꯥꯏꯔꯦꯅꯦꯍꯦ ꯑꯩꯅꯁꯨ ꯑꯍꯜ ꯂꯃꯟꯅ ꯊꯝꯂꯝꯕꯅꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯁꯨꯝ ꯈꯥꯡꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯅꯤꯡꯊꯦꯝ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯁꯤꯗꯒꯗꯤ ꯑꯩ ꯂꯩꯅꯤꯡ ꯄꯣꯠ ꯅꯠꯇ꯭ꯔꯦꯅꯦ ꯃꯅꯤꯄꯨꯔꯗꯕꯨ ꯇꯥꯃꯣ ꯏꯔꯥꯡꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯑꯦꯅ ꯇꯥꯏꯗ ꯇꯥꯃꯣꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯔꯤꯕ ꯑꯩꯒ ꯊꯪꯅꯕꯁꯤꯗ ꯊꯣꯛꯂꯣꯝꯒꯤ ꯗꯣꯂꯥꯜ ꯑꯃ ꯂꯩꯌꯦ ꯑꯩꯅ ꯃꯃꯜ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯔꯤ ꯌꯥꯅꯒꯗꯧꯁꯨ ꯃꯥꯜꯂꯦ ꯑꯗꯣ ꯃꯃꯜ ꯂꯣꯏꯁꯟꯅꯔꯨꯔꯣ ꯇꯥꯃꯣ ꯍꯥ ꯑꯗꯨꯅꯕꯨ ꯐꯔꯦꯅꯦ ꯍꯩ ꯃꯃꯟꯗꯨ ꯂꯣꯏꯁꯟꯅꯔꯣ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯑꯅꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯃꯥꯂꯦꯝꯕꯨ ꯂꯩꯇꯕ꯭ꯔꯥ ꯂꯩꯅꯦ ꯃꯄꯥꯏ ꯂꯧꯔꯥ ꯍꯩ ꯃꯥꯂꯦꯝ ꯁꯦ ꯅꯪ ꯈꯨꯔꯥꯅꯤ ꯍꯩ ꯍꯩ ꯅꯪ ꯑꯪꯀꯜꯅꯤꯍꯦ ꯕꯣꯜ ꯂꯣꯏꯈꯤꯕꯅ ꯍꯥꯟ ꯇꯥꯔꯦ ꯍꯜꯂꯣ ꯑꯪꯀꯜ ꯃꯥꯂꯦꯝ
ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯀꯩ ꯏꯄꯥ ꯄꯥꯗ꯭ꯔꯣꯅꯦ ꯄꯥꯏ ꯑꯪꯀꯜ ꯅꯪꯅ ꯌꯥꯎꯗꯣꯔꯤꯁꯦ UPSC ꯒꯤ ꯄꯔꯤꯈꯥꯅꯤꯀꯣ ꯃꯥꯏ ꯄꯥꯛꯇꯕꯒ ꯌꯥꯄꯣꯟꯇꯦ ꯀꯅꯥꯔꯣ ꯅꯪ ꯁꯤꯗ ꯊꯨꯅ ꯂꯥꯛꯑꯣꯅꯦ ꯑꯗ ꯂꯩꯔꯒ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯝꯗꯧ ꯃꯥꯟꯗꯦ ꯁꯤꯗ ꯁꯨꯝ ꯍꯣꯠꯅꯔꯤ ꯑꯪꯀꯜ ꯑꯗꯣ ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯉꯩ ꯂꯥꯛꯀꯦ ꯍꯥꯏꯔꯤꯕ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯅꯤ ꯑꯪꯀꯜ ꯊꯨꯅ ꯂꯥꯛꯎꯀꯣ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯁꯤꯗ ꯂꯩꯔꯒ ꯈꯔ ꯀꯟꯅ ꯍꯣꯠꯅꯅꯕ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯊꯥꯖꯒꯤ ꯃꯔꯝꯗ ꯀꯔꯤ ꯋꯥꯅꯣ ꯇꯥꯃꯣ ꯔꯟꯖꯟ ꯔꯣꯖꯤ ꯑꯩꯒꯤꯁꯦ ꯌꯥꯝ ꯏꯀꯥꯏꯅ ꯍꯧꯗꯣꯛꯑꯕꯅꯦ ꯑꯩ ꯊꯥꯖꯁꯦ ꯀꯩꯅꯣꯝ ꯈꯟꯕ ꯈꯔ ꯐꯅꯕ ꯅꯪꯅ ꯁꯤꯟꯕꯤꯒꯦꯔꯥ 이바니 ꯌꯥꯝꯅ ꯇꯤꯟꯅꯕꯤ 이마나비 어두나수 이바니 노무다수 송은방이 말함다 와리 사나데 싱은방이 와칼세 망원다수 그야 라이따바니 딴드로 이마나비 망원다기 헨비 마야마 마슬 라이리 아마 칼루다나 야나바수 싱비게 ꯑꯩꯅꯁꯨ ꯑꯗꯨ ꯍꯥꯏꯔꯕꯅꯤ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯄꯨꯟꯁꯤꯒꯤꯁꯨ ꯑꯍꯥꯟꯕꯅꯦ ꯃꯥꯕꯨ ꯎꯔꯨꯕ ꯑꯗꯨꯒ ꯃꯥꯒꯤ ꯏꯁꯩ ꯇꯥꯔꯨꯕꯅ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯆꯦꯅꯥ ꯑꯃꯗꯤ ꯐꯪꯂꯤ ꯃꯂꯌꯥ ꯀꯩꯁꯨ ꯅꯠꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯑꯗꯨꯝ ꯍꯛꯆꯤꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯇꯥꯃꯣ ꯃꯥꯂꯦꯝꯒꯤ ꯊꯃꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯗꯤ ꯃꯁꯥꯗ ꯀꯣꯛꯑꯦ ꯍꯥꯏꯌꯨꯗꯅ ꯅꯉꯣꯟꯗ ꯍꯥꯏꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯍꯥꯟꯁꯨ ꯕꯁ ꯋꯦꯇꯤꯡ ꯁꯦꯠꯇ ꯊꯦꯡꯅꯕꯗꯨꯗ ꯋꯥꯒ ꯐꯖꯅ ꯑꯝꯇ ꯉꯥꯡꯅꯍꯧꯗꯦ ꯋꯥ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯎꯕꯗ ꯐꯦꯠ ꯂꯩꯊꯣꯛꯑꯒ ꯅꯣꯡ ꯃꯔꯛꯇ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯍꯣꯏ ꯑꯩ ꯌꯦꯡꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯃꯥꯅ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯅꯣꯏꯅ ꯂꯣꯏꯅꯗꯕꯒꯤ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯐꯔꯦ ꯔꯣꯖꯤ ꯅꯪꯅ ꯑꯃꯨꯛꯇꯪ ꯐꯖꯅ ꯍꯥꯏꯔ ꯌꯦꯡꯕꯤꯔꯣ ꯃꯥꯅ ꯌꯥꯗ꯭ꯔꯒꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯑꯩꯒꯤꯗꯤ ꯃꯥꯅ ꯑꯍꯧꯕꯅꯦ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯃꯥꯅ ꯑꯗꯨꯃꯛ ꯑꯩꯒꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯅꯤ One big One big or small family or small family is also called. Next, the man is beating a child. simane underline tawgadaba. Rosia, la mira. Law. Lathuranu yare. Ay kapamus law. Malem, nangadum paramuko. The man is child. Nang busung koi thorak pro, kai lege. Is kari lagi kana bima langnindragane langninde koke hayu chunga lakpiro Adugi wana teda. Nangi mawongdo yam luba thabak lerangadabo manba. khara luba harasu yai nangondadi yam laiba oibasu yai Mai haunabi kochi se horadawne. as kochi gi wana te ba Ado, kaidorage ba? nang malem ngam khangbra Kanano malem ngan ba bo? Tamoran jin tinaba nongma nangasu bus waiting seta thengna kra haida Oh, taranjan ga nongma. Aina waiting set ta nong thupingai da. Ai ginak ta changa ambado. Oh, adu ore. aduna ne nanga iga tinai haibaduda nangondam ta haibiyona loire mi bima Rogia, nangi ranjana duga tinaba minabu. Kyam pharam doino? College ta sunang khangi dungai. Amaga khara phunna, amaga khara kauna. Kayana tai chara moida. Ngai khone he. Ranjan hoi se handak se hina loi doraba natra. Moi group simta loi gradi ba. College se khara din nungai rani. ado malem ngan maduni yam pharangda mali yamna swingne ui tamoran jandongna torongda mande madi like chu pisak pikling adagi dilida makurai mnaga tamlak mani mayumna suti tholok pore mali akai college ki freshers meet ta tamoran jana purok pore mali aduda nang isai sakpaduda madi nang urubdagi ne ngau khajani bema Adu Rogia.
ai hojikti adumagi wakhal amata leitri ai matik chaba masak naiba mi amoi ba pami ai gi tungge asa yam chawe imaga babongana tamoi bai ni tani pokpiramba tamosu matik chaba mi amo hodabadagi ngasi bawba ningamdana hingli mana mapanda leringai study da kanna thawai yauringai matamduda babungge anabagi phibam phajalaktabadagi magu tangai phadana kakthuktaba yadadana kakthukibani matamduda ei class 5 khatamak tammi ngasi bawba tamone hinglibase aigi asadani roji punsi se tamona haibadu khak illagena lepe Nangi wakal na do yorodi ai shu hayra tamona pama pumnama tungan mangam boyo Thaja abda khang kone Tamo malem kana ngari mino Akhoi marup Ranjan do ngaram bane Class do rabane tro Thulani Tamo malem ai thinge chalagi Hoi Ngang haugi ge 오자네네 딱하다 블랙도 사세 딱다 총막고 슈레미 나사이 하고 통닝아 버니 보글로 돌보다 몽다 웬도 버니 Ado uzuma ka taba class le ribo ngasigibudu loireda Roji ge thaja ge jo hankre Thaja do happy phawe ngamde ai bu sawere khangde nangondidi ge tok saudeba Wari pan san ninge Alea, don't worry. Nanga tuki dum wani ngai lekti. Ai le shidi. I am Ranjan be. Ko le shidi ne be. Ai ne to bunga moidab sa. Kai ne te be. Ai ne soidan unahan gani. Kai dong ngai unage ba. Ranjan, nang la amiro. Au tema. Nong khra pathara satlo. Ngahak lai khoi kaino. Imana ba ma asida le hawri. Mangai ra mani chatlage tema. Pare pare, chalo chalo. Aima, tamo malem siarami. Oh, aji yaw ine. Nong sisu yam kan dari. Friend kra pathar ga chatlo. Tamaranjan ai chaung khigi. Tamo malem change. Yung noi sida kana ngairamino. Kana sungai bane chadi. Sum nong khangjaram bane. Ngai no, ngai ba sidam wa bane. Khoi ti wa ba ngai ba. Ngai ba wa ba leitam ngai no. Khai do ngai do ri ba. Mai ke yaubra. Churuk ka tham do mali. Churuk chu tak chade. Mai ke chu yaw chade. Ai, masimi yang sidena. Mai ke loge nam tuwa mapu da biyo. Akhori duga mapu na chadi. Ranjan. Ranjan. Aya. Chit. 지금 진짜 봐. 더 줘, 왜? 더 줘. 가만 그러면. 더 줘, 왜? Kana lo tayo siya. 가만 그러면. Tayo siya. Rosia, kaya no siya. 더 줘, 왜? 더 줘. 왜 말하는 게 저게? 더 줘, 왜?
ꯊꯥꯖ ꯉꯥꯏꯈꯣ ꯔꯣꯖꯤꯌꯥ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯀꯔꯤ ꯋꯥꯍꯧꯗꯦ ꯈꯟꯅꯔꯤꯅꯣ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯇꯥꯃꯣ ꯃꯥꯂꯦꯝꯅꯗꯤ ꯂꯥꯜꯂꯝꯃꯣꯏ ꯑꯩ ꯈꯪꯉꯦ ꯚꯥꯏ ꯑꯩꯈꯣꯏꯅꯤꯕꯨꯗꯤ ꯃꯥꯅ ꯌꯥꯝ ꯂꯥꯟꯂꯧꯔꯝꯒꯅꯤꯀꯣ ꯊꯣꯏꯅ ꯂꯥꯟꯅ ꯂꯧꯔꯝꯗꯕꯁꯨ ꯌꯥꯏꯗ ꯑꯩꯈꯣꯏꯅ ꯂꯥꯜꯂꯨꯕꯁꯨ ꯅꯠꯇꯦꯅ ꯃꯥꯒꯤ ꯃꯇꯧꯗꯨꯒ ꯑꯩꯈꯣꯏꯅꯤꯒꯤ ꯎꯈ꯭ꯔꯤ ꯐꯤꯕꯝꯗꯨꯒ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯚꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯊꯨꯡꯅꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯚꯥꯏ ꯃꯥꯂꯦ ꯊꯣꯏꯅ ꯂꯨꯅ ꯈꯜꯂꯣꯏꯁꯤꯗ ꯃꯥꯁꯨ ꯑꯩꯈꯣꯏ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯈꯪꯉꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯔꯣꯖꯤꯅ ꯐꯖꯅ ꯁꯦꯡꯗꯣꯛꯂꯝꯕꯁꯨ ꯌꯥꯏꯗ ꯔꯣꯖꯤꯗꯤ ꯊꯧꯗꯣꯛꯇꯣ ꯍꯧꯕꯗꯤ ꯎꯕꯁꯨ ꯅꯠꯇꯅ ꯃꯥꯅ ꯀꯃꯥꯏꯅ ꯁꯦꯡꯗꯣꯛꯑꯝꯗꯣꯏꯅꯣ ꯚꯥꯏ ꯊꯣꯏꯅ ꯌꯥꯝꯅ ꯂꯨꯅꯁꯨ ꯂꯧꯔꯣꯏꯁꯤꯗ ꯑꯩꯈꯣꯏ ꯂꯥꯟꯗꯦ ꯀꯩꯅꯣ ꯂꯥꯟꯗꯕ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯣꯔ ꯂꯩ ꯀꯩꯅꯣ ꯈꯪꯗꯦ ꯚꯥꯏ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯦ ꯆꯪꯉꯣ ꯚꯥꯏ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅꯤꯅ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤꯕꯣ ꯂꯥꯎ ꯐꯝꯃꯨ ꯂꯥꯎ ꯚꯥꯏ ꯚꯥꯏ ꯊꯧꯗꯣꯛ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕ ꯑꯃ ꯊꯣꯛꯂꯤꯉꯩꯗ ꯌꯥꯝ ꯎꯍꯟꯅꯤꯡꯗꯕ ꯃꯤ ꯑꯃꯅ ꯎꯈꯤꯕꯩ ꯋꯥꯅꯤ ꯀꯔꯤ ꯊꯧꯗꯣꯛꯇ ꯀꯅꯥꯅ ꯎꯈ꯭ꯔꯒꯦ ꯃꯥꯂꯦꯝ ꯑꯩꯈꯣꯏꯅꯤ ꯅꯍꯥꯟ ꯌꯨ ꯉꯥꯎꯕ ꯑꯅꯤꯈꯛꯅ ꯀꯥꯔꯟ ꯇꯥꯁꯜꯂꯛꯇꯅ ꯐꯨꯅꯔꯤꯉꯩꯗ ꯅꯈꯣꯏ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯗꯣ ꯃꯥꯅ ꯎꯈꯤꯕꯩ ꯋꯥꯅꯤꯗ ꯑꯩꯈꯣꯏ ꯊꯥꯖꯅ ꯎꯈ꯭ꯔꯒꯕꯨ ꯀꯩꯗꯧꯋꯦꯒꯦ ꯊꯥꯖꯗꯣ ꯃꯔꯨꯞ ꯃꯥꯂꯦꯝꯅꯗꯤ ꯈꯟꯖꯔꯤꯕ ꯑꯗꯨꯒꯤꯕꯨ ꯅꯣꯡꯃ ꯃꯐꯝ ꯆꯥꯕ ꯀꯣꯛ ꯁꯦꯡꯗꯣꯛꯅ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨ ꯚꯥꯏ ꯅꯪ ꯂꯥꯛꯄꯕꯨ ꯑꯊꯨꯕ ꯀꯔꯤ ꯂꯩꯒꯦ ꯑꯗꯨ ꯏꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯅꯛꯁꯜꯂꯛꯂꯦ ꯕꯥꯇꯣꯟ ꯈꯔ ꯇꯧꯃꯤꯟꯅꯔꯨꯁꯦꯗꯅ ꯅꯪ ꯍꯧꯒꯦ ꯆꯪꯉꯛꯄꯅꯤ ꯕꯥꯇꯣꯟꯕꯨ ꯀꯌꯥꯝ ꯌꯥꯝꯒꯦꯅꯦ ꯈꯔ ꯌꯥꯝꯃꯦ ꯚꯥꯏ ꯊꯥꯖꯍꯣꯏꯗꯤ ꯌꯥꯎꯗ꯭ꯔꯣ ꯌꯥꯎꯔꯤꯌꯦ ꯇꯦꯔꯥꯄꯁꯤꯡꯁꯦ ꯍꯥꯟꯅ ꯆꯠꯊꯣꯛꯎꯔꯒ ꯃꯣꯏꯗ ꯀꯣꯟꯅ ꯆꯪꯁꯦ ꯇꯧꯕꯅꯤ ꯚꯥꯏ ꯅꯪꯁꯨ ꯆꯠꯂꯨꯁꯤꯗꯅ ꯍꯣꯔꯦꯟ ꯇꯟꯖꯥ ꯆꯥꯔꯗꯤ ꯁꯦꯡꯗꯣꯛꯑꯝꯕꯁꯨ ꯌꯥꯏꯗꯅ ꯚꯥꯏ ꯅꯕꯥꯅꯤ ꯆꯪꯉꯨꯔꯣ ꯊꯥꯖ ꯂꯩꯔꯝꯕꯗꯤꯅꯦ ꯑꯩ ꯅꯍꯥꯟ ꯊꯧꯗꯣꯛꯇꯨꯒꯤꯅꯦ ꯏꯀꯥꯏꯕ ꯐꯠꯇ꯭ꯔꯤ ꯑꯩ ꯒꯦꯠꯁꯤꯗ ꯁꯨꯝ ꯂꯩꯔꯝꯒꯦ ꯅꯕꯥꯅꯤ ꯊꯣꯛꯇ꯭ꯔꯤꯕ ꯉꯥꯏꯔꯝꯒꯦ ꯃꯥꯂꯦꯝ ꯐꯖꯅ ꯆꯞꯊꯣꯛꯑꯝꯃꯨꯀꯣ ꯅꯍꯥꯟꯒꯤꯗꯨ ꯌꯥꯝ ꯏꯀꯥꯏꯀꯣ ꯊꯥꯖꯧ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ ꯅꯣꯏꯕꯣ ꯊꯥꯖꯧ ꯍꯩꯃꯥ ꯏꯇꯩꯌꯥ ꯑꯩꯗꯤ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯏꯇꯩ ꯑꯣꯏꯔꯦ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯆꯪꯕꯤꯔꯛꯑꯣ ꯑꯩ ꯀꯨꯝꯊꯔꯛꯑꯒꯦ ꯆꯪꯉꯣ ꯚꯥꯏ ꯀꯩꯝ ꯀꯨꯏꯔꯨꯅꯣ ꯆꯪꯉꯣ ꯚꯥꯏ ꯍꯦꯛꯇ ꯐꯝꯁꯦ ꯚꯥꯏ 이때야, 까나이 바토노. ꯑꯩꯈꯣꯏ ꯕꯤꯀꯤ ꯂꯨꯍꯣꯡꯕꯩ ꯕꯥꯇꯣꯟꯅꯤꯅꯦ ꯅꯪ ꯑꯇꯥ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯀꯣ 이때 파망구 자 다키세. ꯍꯣꯏ ꯃꯥꯂꯦꯝ ꯅꯪꯕꯨ ꯀꯩꯀꯩꯅꯣ ꯁꯦꯡꯗꯣꯛꯅꯅꯦꯗꯥꯏꯅꯦ ꯍꯥꯏꯍꯧꯔꯣ ꯑꯁ ꯍꯥꯏꯔꯨꯕꯗ ꯇꯥꯖꯗꯩ ꯆꯦꯛꯀꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯁꯥꯎꯒꯟꯕꯅꯦꯕ ꯀꯔꯤꯁꯨ ꯁꯥꯎꯔꯝꯃꯣꯏ ꯀꯣꯏ ꯍꯥꯏꯌꯨ ꯀꯩꯅꯣ ꯐꯔꯝ ꯇꯥꯗꯧ ꯃꯥꯜꯂꯦ ꯚꯥꯏ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯁ ꯃꯤꯍꯨꯟꯒꯁꯦ ꯆꯣꯡꯈꯠꯂꯦꯅꯦ ꯚꯥꯏ
스무 쪽 그래 봐. 또시. 아이 건 진짜 저기. ꯏꯇꯦ ꯆꯥ ꯊꯛꯁꯦ ꯕꯣꯔꯥꯁꯤ ꯍꯥꯎꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯆꯥ ꯄꯥꯏꯕꯤꯌꯣ ꯕꯣꯔꯥꯁꯤꯁꯨ ꯂꯩꯔꯦ Bora sahu malem. 야래. 아이 चा ꯊꯛꯁꯒꯦ. Hey, malem. Cha thak trabo. Thak se lu kai no. 탁해. 얌나. 얌나. Adui thaja. Cha ju the. Bora ju sare. Yam haure. Baton tab gada basu khra wali. Chalage. Lohoma ngata lau ko. Nganta laki te. Natradi biki do sauni. Malem. Malem. Kedorogi nang bu. 다저기 짜도 너한테 겸 떠들어. Mai sak kedoro. 스마일 짜도 빠통매니. 빠통매 때네. Kai no na haji. Ai ki chara de kai tong tin. Adu khumya de ko thau lu ya dro. 너군이나 아니도 이 팝다 놈들. 그대로봐 이행게세 코팅 돌어 이만해봐 그 엄마리 돈 미안해 잡다나 보다 애닌 자수로 부된 덕다 ꯑꯗꯨꯒꯨꯝꯕ ꯀꯥꯟꯅꯗꯕꯗ ꯅꯈꯣꯏꯅ ꯍꯥꯟꯅ ꯅꯁꯥ ꯁꯣꯛꯍꯟꯒꯅꯨꯅꯤ ꯂꯦꯒ꯭ꯔꯥꯟꯗꯣ ꯏꯁꯜꯂꯨ 그대로 해봐. 뭉아, 그래도래. 너무 그래도라게. 이모덕다. 그시 퇴적부터 올 거야. 마사시부 얌촌데 그러고. 그시 떠오르도 바보. 얌 시리스 નથી 다. 아이는 너스다 히다 이한자 그러보니. 히닥싱지 싸르가 좀 파니다 바보. 너스. 히닥 머밍시 카운터데 로비요. 아, 파니. 하이. 그래도베는 너가 tumta 딴 자살래 해리시고. 하이. 아임도 잘루기겠고. 응. 꾸비라까누고. 나티. 남부 그래도르게바. 이만해봐 그 엄마리 돈 미안해 잡다나 보다 애는 그런 자수로 보니 기장 오분이다 바래 마 어제 기스톡드래 런전 마 까이노마 하리시보 런전아 이마 응 말렘 이브이마 레게 장우 런전 아이코 ꯑꯩꯈꯣꯏ ꯃꯥꯂꯦꯝꯁꯦ ꯃꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯈꯔ ꯊꯨꯅ ꯆꯪꯍꯟꯈꯤꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯃꯥ ꯁꯤꯗ ꯂꯩꯔꯒ ꯖꯥꯠ ꯌꯥꯝ ꯇꯧꯔꯦ ꯃꯈꯨꯔꯥꯅꯁꯨ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣꯅ ꯀꯟꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯃꯥ ꯃꯗꯨꯅ ꯐꯒꯗꯧ ꯃꯥꯜꯂꯦ ꯆꯠꯍꯟꯈ꯭ꯔꯁꯤ ꯏꯃꯥ
ꯅꯣꯏ ꯕꯕꯥꯅꯁꯨꯅꯦ ꯃꯥ ꯊꯨꯅ ꯆꯪꯍꯟꯒꯅꯦꯅ ꯍꯥꯏꯔꯕꯅꯦ ꯆꯪꯉꯣ ꯆꯪꯉꯣ ꯋꯥꯔꯤ ꯁꯥꯔꯝꯃꯣ ꯏꯃꯥ ꯗꯨꯀꯥꯟ ꯐꯥꯎꯗ ꯊꯣꯛꯎꯈꯤꯒꯦꯀꯣ ꯍꯣꯏ ꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ ꯉꯁꯥꯏ ꯑꯌꯨꯛ ꯐꯥꯎꯗꯤ ꯀꯣꯛ ꯈꯔ ꯉꯥꯎꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯅꯪꯁꯨ ꯕꯦꯔꯥꯅꯤ ꯆꯥꯗꯨꯕꯨ ꯑꯍꯥꯟꯕ ꯆꯤꯡꯕꯗ ꯊꯨꯝ ꯌꯥꯛꯑꯗꯤ ꯊꯤꯅ ꯆꯦꯔꯝꯃꯒ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ ꯚꯥꯏ ꯊꯥꯁꯨ ꯆꯝꯇ ꯎꯅꯔꯒ ꯐꯖꯅ ꯁꯤꯟꯗꯣꯛꯅꯤꯡꯉꯤ ꯑꯁ ꯇꯣꯛꯑꯣꯕ ꯅꯪꯒꯤ ꯊꯥꯖꯗꯣ ꯃꯥꯅ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯃꯥꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯩꯈꯣꯏꯗꯒ ꯂꯥꯛꯆꯔꯤꯅꯤ ꯅꯪꯅ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯗꯤꯅꯦ ꯐꯥꯔꯒ ꯂꯧꯁꯦꯁꯤꯗ ꯂꯩ ꯆꯨꯝꯃꯦ ꯚꯥꯏ ꯅꯪꯅ ꯁꯥꯎꯕ ꯅꯪꯅ ꯑꯩꯕꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤ ꯑꯩꯅ ꯊꯥꯖꯕ ꯅꯨꯡꯁꯤ ꯃꯥ ꯊꯦꯡꯅꯔꯕꯗꯒꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯒꯤ ꯑꯋꯥꯕꯗ ꯅꯪꯕꯨꯁꯨ ꯑꯩꯅ ꯌꯥꯎꯍꯜꯂꯦ ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯎꯅꯅꯤꯡꯉꯦ ꯚꯥꯏ ꯁꯣꯏꯗꯅ ꯎꯅꯍꯟꯒꯅꯤ ꯔꯟꯖꯟꯅ ꯍꯤꯡꯉꯤꯉꯩꯗꯅꯦ ꯃꯥꯂꯦꯝꯒꯤ ꯑꯄꯥꯝꯕꯁꯦ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯚꯥꯏ ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯉꯩ ꯆꯠꯇꯥꯔꯒꯦ ꯇꯥꯡ 22 ꯁ꯭ꯋꯥꯏꯗ ꯆꯠꯀꯗꯧ ꯃꯥꯜꯂꯦ ꯕꯕꯥꯅ ꯆꯠꯂꯨ ꯍꯥꯏꯔꯦ ꯑꯩꯁꯤ ꯆꯠꯅꯤꯡꯉꯦ ꯊꯥꯖ ꯉꯁꯤꯁꯤꯕꯨ ꯑꯣꯖꯥ ꯔꯥꯖꯟꯕꯨ ꯂꯥꯛꯈꯤꯖꯥꯠꯂꯣ ꯂꯥꯛꯈꯤꯕꯅꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯏ ꯀ꯭ꯂꯥꯁ ꯋꯥꯠꯂꯝꯒꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯇꯥꯟ ꯆꯥꯗꯅ ꯈꯠꯄꯗꯨꯔ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯏꯃꯥ ꯀ꯭ꯂꯥꯁ ꯌꯥꯎꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤꯔꯣ ꯀ꯭ꯂꯥꯁ ꯑꯣꯐ ꯂꯩꯌꯦ ꯑꯩꯈꯣꯏꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯗꯣꯏꯅꯦ ꯆꯪꯉꯅꯤ ꯀ꯭ꯂꯥꯁ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯌꯥꯎꯗꯣꯏꯅꯦ ꯀꯗꯣꯝꯗꯩꯅꯣ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯠꯂꯨꯕꯅꯦ ꯀ꯭ꯂꯥꯁ ꯌꯥꯎꯗꯣꯏꯅꯦ ꯆꯪꯉꯅꯤ ꯑꯩꯈꯣꯏ ꯆꯪꯉꯝꯃꯒꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯍꯌꯦꯡ ꯊꯕꯛꯀ ꯂꯩꯕ꯭ꯔꯣ ꯍꯌꯦꯡꯗꯤ ꯁꯨꯇꯤꯅꯤ ꯊꯕꯛ ꯂꯩꯇꯦ ꯀꯩ ꯂꯩꯒꯦ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗ ꯍꯧꯈꯕꯤꯌꯨꯗ ꯁꯅꯥꯇꯣꯝꯕꯤꯒꯤ ꯕꯥꯔꯗꯦ ꯂꯩꯌꯦ ꯏꯕꯥꯅꯤ ꯂꯥꯛꯇ ꯌꯥꯗꯦꯅ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯛꯄꯅꯦ ꯆꯠꯂꯨꯁꯤꯗꯅ ꯍꯣꯏ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯇꯧꯔꯛꯑꯗꯕꯅꯤ ꯍꯣꯏ ꯀꯣꯛ ꯍꯥꯏꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯄꯨꯡ 10ꯗ ꯍꯧꯈꯕꯤꯗ ꯊꯦꯡꯅꯔꯁꯤꯀꯣ ꯍꯣꯏ ꯀ꯭ꯂꯥꯁ ꯌꯥꯎꯔꯁꯤ ꯂꯥꯛꯑꯣ ꯃꯥꯂꯦ ꯃꯥꯂꯦ ꯃꯥ ꯏꯃꯥ ꯃꯥ ꯍꯩꯃꯥ ꯔꯟꯖꯟ ꯃꯥꯂꯦꯝꯗꯤ ꯅꯣꯏ ꯕꯕꯥꯒ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯄ ꯆꯠꯈꯤꯌꯦ ꯅꯪꯕꯨ ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯛꯏꯗ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯨ ꯅꯍꯥꯟꯒꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤꯗ ꯀꯩꯁꯨ ꯂꯩꯇꯦꯗ ꯏꯃꯥ ꯃꯥ ꯁꯨꯝ ꯎꯅꯅꯤꯡ ꯇꯧꯕꯅꯤ ꯍꯩꯃꯥ ꯃꯥꯗꯤ ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯇꯨ ꯃꯥꯂꯦꯝ ꯔꯟꯖꯟ ꯅꯣꯏ ꯕꯕꯥꯗꯤ ꯕꯕꯥꯗꯣ ꯁꯤꯗ ꯃꯃꯥꯅ ꯎꯅꯅꯤ ꯆꯠꯈꯤꯌꯦ ꯇꯤꯀꯦꯠꯄꯨ ꯀꯛꯂꯛꯑꯕ꯭ꯔꯣ ꯀꯛꯂꯛꯑꯦ ꯃꯥ ꯂꯧꯅꯤ ꯋꯥ ꯃꯥꯏꯒꯤ ꯂꯧꯅꯤ ꯄꯥꯎ ꯐꯥꯎꯅꯔꯕꯣ ꯐꯥꯎꯅꯔꯦ ꯚꯥꯏ ꯃꯥꯕꯨ ꯂꯥꯛꯀꯗ꯭ꯔꯣ ꯂꯥꯛꯀꯅꯤ ꯃꯤ ꯚꯥꯏ ꯅꯪꯗ ꯁꯣꯏꯗꯅ ꯂꯥꯛꯑꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ ꯂꯥꯛꯀꯅꯤ ꯃꯤ ꯚꯥꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯍꯥꯏꯍꯧꯔꯗꯕꯅꯤ ꯚꯥꯏ ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯑꯣꯀꯣ ꯚꯥꯏ ꯄꯨꯡ 10 ꯖꯁ ꯁꯣꯏꯕ ꯌꯥꯗ꯭ꯔꯦꯀꯣ ꯚꯥꯏ ꯑꯩ ꯆꯠꯂꯦ ꯚꯥꯏ ꯑꯩ ꯆꯠꯂꯦ Aibu asyuk wahaliba Napal tau binanggi mai thondo Aibu asyuk wahaliba Napal tau binanggi mai thondo Tenaye nugi nungshi mai thondo Oi haning lene hayindo Ngashimak ashu oi haning le Aibu ashuk wahaliba Napal tau binanggi mai thondo
ꯐꯣꯡꯉꯝꯗꯕ ꯋꯥꯍꯩ ꯀꯌꯥꯅꯤ ꯅꯥꯄꯗ ꯆꯤꯛꯅ ꯂꯣꯟꯅ ꯄꯥꯎꯗꯝꯂꯒꯦ ꯆꯤꯟꯕꯥꯜꯁꯤꯅ ꯐꯣꯡꯉꯝꯗꯕ ꯋꯥꯍꯩ ꯀꯌꯥꯅꯤ ꯅꯥꯄꯗ ꯆꯤꯛꯅ ꯂꯣꯟꯅ ꯄꯥꯎꯗꯝꯂꯒꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯕ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕ ꯅꯥꯄꯜ ꯇꯧꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ खलुदब वाखल कयानी पुंछसिदा खलहन की चमजरबी नंगी नतौदा हो खलुदब वाखल कयानी पुंछसिदा खलहन की चमजरबी नंगी नतौदा वहलेले पोथा पंखंदना आइबु पोथाररो नन्ना इनाता लात्री फाउबा आइबु आशुक वाहल्लीबा नापल तौबी नंगी माइथोंदो पेना येंगुगे नुंशी माइथोंदो ओय हनिंगलेने हायिंदो ngasimak asu oy haningle aibu asuk wahalliba napal taubi nangi maithundo napal taubi nangi maithundo soidana lakani ko punsigi ahan bang uruba mikuta pamjana chinjage khalure napada हेलो रोजी पुंग तरा तासले कनाम लेतीये ꯑꯩꯁꯨ नंग याम थुन लाओ नत्रदे आई हनग्रनी को आई याम तंजले ꯑꯁ ꯍꯣꯏ ꯕꯥ ꯃꯅꯨꯡꯗ ꯀꯣꯛ ꯆꯪꯉꯒ ꯐꯝ ꯌꯥꯗ꯭ꯔꯣ होय 말야 짱으로 배 오늘로 넌 하는 거 배는 거 보는 것도 하이리고 너무 나기 우네기 야 많이 되네 시요로 그냥 넌 정우야 드시고 이라 봐 미한기 도끼니고 배너 누빠야 만데 배 짱구로 미따 오말렘 낭보 호이 짱으로 Pare, ay changurage. Ado, nabani ngai dinga mo ko. 호이 짱으로
Mabani Pamineraman. Do Ibani Kadum Pamuseba. Tàu đâu ni mai không nhớ bị miền mà lắm ta đừng ấy chứ đã. Cái đó với miền tàu rồi đi nó. Ngasi Mabani số tiền nuôi sinh cái đó. Hay bị đấy hè. Anh đi nè. Bị hùn gà xí bung ai ở ra nè. Leisha udana lay ngamdare ai di lam lan ba kanana Thaja kana nyam Ai Imanabi Roji hoy ngai rambane nan gi chado yamna hawai matungda adu machado amutha phangdo mande madu chado gi mahaudo puji sida kawba ngamnaro Mana babi yang jangli sina. Bani sibu manung ne family ne na bin to thabiyo ba am to thabiyo ba am to thabiyo ibani mem thajabiyo akhoi ni family ne ini manung ne lohong sei phar pagi achapum zamina gedna restaurant ji changpani Nani chapini jagage Mana babi ur mala to rusia. Askin tu sih. chapini jagage ba lao si lao Dia. Kai sih lu Noi chat lu ba. Kari kutong lo tu bo. Mi ta ama desi rodro. Aku di dikit chat lu ba. Chak thong ba. Khoi bungona habina ba. Adudi angang ni pan gi atomba makok pat chi thung badudi kana ga le hore. Ho papa ton ba mari subdu le hobune. Kharangan hanjan biramo. Ai ngasi khara theng kani. Oh, hanjan jage. Ado, aku ini kamay tuk siya ino. Yung dadi, kumana, mamuuding ina lure da. As, ang mahore. Lejaning di bungo. Nuagi yung dada na, sung lay lejaning di. Sabi da, nuray bimsa. Namjin taga daw nung ito dadi, lip na resi da. As. Ano? Kaya gi kaka. Wam taigi. Kaya gi. Nuni taji do kay tawi. Mati mai ka dale ho bane. Nuni do. Mama ni biro jine ne, gete ngai den lewi. Tung tholo na tayo.
Nini Rosie kadai. Noi nene Rosie-do dukaan-dane nangi achapot laiba sakhieba. Ado noi nene-do amta thoro'ona amta hayoba. Noi nene-do hek tholakpaga chap chanarani. Cho. Ai Nini kauthogi ko. Daranjan, kay lege, kay doroge. Thaja, aine. Malemdo Delhi changidawre. Mana langkiba soigiba punimakto kaunarasi. Matungdusu amu hana yelroyena. Chalamdai sida phisidang icham chamna mana pirakpani. Mabulana lawrono. Se phisi lokselusi. Chase. Angang do oidaba nga kay kana doino. Noina pigadaba kanadano piriso. Aidine madugi fido lawba sungam ngamoy. Punsigi ahan bang uruba mikuta pamjana tinjage chalure napada. Hello? Tema. Ningthem la. Oh, mane Tema ine. Malem du ke dongoi lak tuino. Tang ko ma thoi da la ni ge. Ticket ka abani. Ai ja thokraga mandom ja mathan da lehoba nungai tiedna. Ma khar suna la lo nei Tema. Hoi. La ni da na ma. Pare thamage koi Tema du de. Hoi. Yare. Thamo. Hai, kanagi phone no? Ningthem gi phone ni. Oh, kari hare no madia. Ibungo ke dongai la ka te ge hanga iba. Aina tang ko ma thoi da la ani ticket ka e hai kharbani. Pare. Ado moi ba. Akoi bungo se mahausa ga iman manade. Handak se mawong amai taw yemi. Ai, kai dong gi ni nang hai siba. Ha. Nahan su kanano nupi macha amada phi pirubada langthore I haibra. Khangdi. Magi mawong se mahausa ga iman manade. Chak phangi ningthi nuaina jadi. Larik su kaya pati. Tuminna dong ungdana phamdana le. Ai, durdi mas da kuin hen ba ba. Ang kuma thoi jana te kunne ta chalang gasi. Matam kara dile je kisanu kainu. Ai, matam han le ya bro. Ai, chamale. Mi wo hin da ba ya da ba. Makuran su mabu asa chaung thami. UPSC ge exam yong na ba. Siam sa ba pung loi loi ba. Ai, ore hala ga ne. Tang kun do wen chala da ne hayo. Ai ne. Yar office te salaga magi tiketo tang kunda confirm to ruki ko Rosie. Tao Malem, kana ngai remino. Ai achu workshop si provider do. Unagi lakpne. Ba saki halani hai. Mangar mane. Nang ka chokno. Ai bazaar chalo ke tawbuni. Rosie. Aso tinje, sida ai mom thakmina rosi. Ana onda kyum thai jange tawbuni. Tao Malem.
ꯑꯩ ꯊꯦꯡꯉ ꯆꯠꯂꯒꯦ ꯀꯔꯤ ꯍꯥꯏꯗꯧ ꯂꯩꯒꯦ ꯊꯥꯖꯗ ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯤ ꯂꯧꯖꯁꯅꯨ ꯑꯗꯨ ꯔꯣꯖꯤ ꯑꯩ ꯍꯪꯆꯤꯠ ꯆꯠꯂꯅꯤ ꯑꯩꯅ ꯆꯠꯄꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯀꯦ ꯈꯟꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤꯅ ꯗꯦꯜꯂꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯁꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯁꯅꯨ ꯀꯔꯤꯒꯤꯅꯣ ꯇꯥꯃꯣ ꯃꯥꯂꯦꯝ ꯅꯪꯅ ꯀꯔꯤꯁꯨ ꯅꯠꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯑꯗꯨꯛ ꯌꯥꯝ ꯍꯛꯆꯤꯡꯅ ꯈꯜꯂꯨꯔꯤꯗꯨꯕꯣ ꯃꯥ ꯅꯠꯇꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯔꯣꯖꯤ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯃꯐꯝꯗꯤ ꯀꯌꯥ ꯆꯥꯗ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯥ ꯅꯠꯇꯕ ꯀꯌꯥꯗꯁꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇ꯭ꯔꯤ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯨꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯈ꯭ꯔꯁꯅꯨ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯅꯪꯅꯦ ꯊꯥꯖꯅꯦ ꯔꯟꯖꯟꯅꯦ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯐꯝꯃꯤꯟꯅꯅꯤꯡꯉꯤ ꯑꯗꯣ ꯊꯥꯖꯗꯤ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ ꯅꯪꯅ ꯍꯛꯆꯤꯟꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯃꯥꯅꯗꯤ ꯀꯔꯤꯃꯇ ꯈꯟꯗꯕꯅꯤ ꯑꯩ ꯈꯪꯉꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯆꯝꯊꯣꯛꯅꯤꯡꯉꯤ ꯍꯌꯦꯡꯁꯤ ꯄꯨꯡ 8 ꯇꯥꯕꯗ ꯍꯣꯇꯦꯜ ꯃꯦꯖꯤꯁꯇꯤꯛꯇ ꯄꯨꯟꯅ ꯑꯣꯏꯔꯕꯁꯨ ꯆꯥ ꯑꯃꯇꯗꯤ ꯊꯛꯃꯤꯟꯅꯁꯦ ꯑꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯈꯣꯏ ꯃꯁꯦꯟꯗꯤ ꯑꯃꯅ ꯑꯃꯕꯨ ꯂꯥꯟꯅꯧꯅꯕ ꯑꯩ ꯄꯥꯝꯗꯦ ꯍꯣꯏ ꯐꯔꯦꯅꯦ ꯊꯥꯖꯗꯣ ꯍꯌꯦꯡꯁꯤ ꯑꯩꯒꯤ ꯊꯕꯛ ꯑꯃꯒꯤꯅꯦ ꯍꯥꯏꯔꯒ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯒꯦ ꯔꯨꯆꯤ ꯅꯪꯅ ꯃꯔꯨꯞ ꯂꯟꯖꯟꯒꯅ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯕꯤꯔꯦ ꯏꯀꯥꯏꯕ ꯀꯌꯥꯃꯁꯨ ꯅꯪꯉꯤ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯎꯅꯔ ꯃꯇꯨꯡꯗꯒꯤꯗꯤ ꯊꯥꯖꯁꯨ ꯌꯥꯝ ꯍꯔꯥꯎꯖꯔꯅꯤ ꯃꯥꯅ ꯍꯟꯗꯛ ꯀꯣꯂꯦꯖ ꯀꯌꯥ ꯆꯠꯇ꯭ꯔꯤꯕꯁꯦ ꯑꯩ ꯊꯦꯡꯅꯒꯅꯤ ꯈꯟꯕꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯔꯣꯖꯤ ꯐꯔꯦ ꯅꯪ ꯆꯠꯂꯣ ꯕꯨꯡꯉꯥ ꯅꯪ ꯍꯌꯦꯡ ꯑꯥꯗꯅꯦ ꯀꯣꯏ ꯂꯪꯗꯅ ꯂꯩꯊꯣꯛꯀꯅꯨꯀꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯅꯈꯨꯔꯥꯗꯁꯨ ꯑꯩꯅꯅꯦ ꯍꯪꯆꯤꯠ ꯂꯥꯛꯑꯅꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯅ ꯆꯠꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯔꯣꯏ ꯌꯨꯝꯒꯤ ꯄꯩꯁꯥꯗꯣ ꯂꯣꯏꯁꯤꯟꯅꯔꯒ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯗꯦꯜꯂꯤꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯩꯗꯤ ꯁꯤꯗ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏ ꯀꯩꯒꯤꯅꯣ ꯅꯪ ꯂꯥꯛꯑꯣꯏꯗꯣꯏꯕꯣ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯅꯨ ꯍꯥꯏꯍꯩꯗꯦꯀꯣ ꯀꯅꯥꯏ ꯃꯆꯥꯅꯣꯅꯦ ꯆꯥꯅ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯇꯦ ꯍꯥꯏꯔꯤꯗꯨꯕꯣ ꯅꯪ ꯕꯕꯥꯒ ꯑꯩꯒ ꯆꯠꯂꯒ ꯍꯥꯏꯔꯨꯒꯦ 이마, 끊어서는데 그이 간답니다. 어두기시나 떼봐. 이마 바밤 잡아 오피서 저바부터 아이 오이나 원하게. 어두드네 이마. 시에숨 레베스는데 야오이답니나. 안클마트 레레가 아이 간나 원하게 간배와네. ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯤ ꯑꯇꯩ ꯈꯜꯂꯨꯗꯅ ꯀꯥꯟꯅꯗꯦ ꯂꯥꯏꯔꯤꯛꯇꯨꯗ ꯀꯟꯅ ꯄꯥꯎꯀꯣ ꯏꯃꯥ ꯆꯥ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ 헬로 런전 하인이 우풍 오빤다 소리는 있을까? 또 다시도 불락하잖아. 라크님이다. 호렌 마마레 우버가 난 로지고 있다고. 호이. 어두고 호텔에 시작 자탁기 제다요. 호이. 어두 어디도 미안해. 어두 난 로지부 바지나 시나 그럼. 아씨, 아이디 다시 기다려봐 라크니 시. nga랑 로지다. 이 바스나 하이 그럼네. 거기 소음는 소리든 라크네. 아이, 거기 분남 똥 나라가 가이나 기워 밤에. 또 ꯅꯪ ꯃꯅꯤꯄꯨꯔꯗ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯂꯥꯛꯑꯔꯣꯏꯗ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯅꯤꯗꯤ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯁꯤꯀꯣ ꯚꯥꯏ ꯍꯣꯏ ꯐꯥꯎꯅꯁꯦ ꯑꯦ ꯂꯥꯛ ꯃꯥꯜꯂꯤ ꯇꯥꯎ
ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ 로지야, 가이 질리노? ꯇꯥꯃꯣ ꯔꯟꯖꯟ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯊꯥꯖ 이ባ니 ꯀꯩꯅꯣꯝ ꯆꯥꯔꯨꯒꯦꯅ ꯆꯪꯉꯛꯏꯅꯦ ꯑꯩꯈꯣꯏꯁꯨ ꯀꯣꯐꯤ ꯊꯛꯀꯦ ꯇꯧꯔꯝꯃꯤꯅꯤ ꯊꯥꯖ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯀꯣꯐꯤ ꯊꯛꯎꯁꯤ ꯂꯥꯛꯑꯣ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣꯁꯦ ꯀꯣꯐꯤ ꯑꯃꯃꯝ ꯊꯛꯎꯔꯁꯤ ꯂꯥꯛꯑꯣ ꯃꯤ 타자, 팜씨. 커피 한 먹다 탁민아 씨 인다고 보니. ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯔꯤ 타자, 얌 셋닝하 버라네. ngakthang pam gisi kain. Khoi taw malem su. Hayeng dagi di Delhi chakhrani. awai biro tamo malem bunga coffee mari kata bolo. Rozia, nang to tholo, wan thai ge. kari wano tamo ranjan Laisha udana laingamdare aidi lamlan ba kanana ekhini pakachai 타자 ꯅꯪ ꯌꯥꯝ ꯍꯦꯟꯗ꯭ꯔꯕꯣ ꯉꯁꯤ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯊꯦꯡꯅꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃ ꯄꯨꯟꯁꯤꯗ ꯑꯃꯨꯛꯀ ꯂꯥꯛꯀꯗꯧ ꯃꯥꯟꯗꯦ ꯂꯥꯛꯁꯨ ꯂꯥꯛꯑꯔꯣꯏꯗ ꯑꯩ ꯅꯪꯕꯨ ꯑꯝꯇ ꯎꯅꯕ ꯄꯥꯝꯈꯤ ꯑꯗꯨꯕꯨ ꯐꯪꯈꯤꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯃꯃꯜ ꯌꯥꯝꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯩꯅ ꯅꯉꯣꯟꯗ ꯂꯥꯟꯈꯤꯕ ꯀꯥꯏꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯉꯥꯛꯄꯤꯔꯝꯃꯨ ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯅꯪꯅ ꯍꯩꯅꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯋꯥꯔꯕꯁꯨ ꯃꯤꯀꯨꯞꯁꯤꯃꯇꯪꯗꯤ ꯑꯋꯥꯕꯁꯤ ꯈꯥꯡꯉꯒ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯕꯤꯌꯨ ꯄꯨꯟꯁꯤꯒꯤ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨ ꯃꯤꯀꯨꯞꯇ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯈꯟꯖꯈꯤ ꯑꯩꯒꯤ ꯐꯤꯔꯦꯞꯇꯨꯅ ꯆꯝꯖꯔꯤꯕ ꯅꯪꯕꯨꯁꯨ ꯑꯩꯅ ꯋꯥꯍꯟꯈꯤ ꯂꯥꯟꯖꯗꯕ ꯃꯔꯨꯞ ꯑꯅꯤꯕꯨꯁꯨ ꯑꯩꯅ ꯅꯪꯒꯤ ꯅꯐꯨꯡꯗ ꯂꯥꯜꯍꯟꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯟꯈꯤꯕꯗꯣ ꯑꯩꯅꯅꯦ ꯑꯩꯕꯨ ꯉꯥꯛꯄꯤꯔꯝꯃꯨ ꯃꯤꯀꯨꯞꯁꯤꯗꯒꯤꯗꯤ ꯌꯦꯠꯂꯔꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯁꯦꯡꯕꯅꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯍꯌꯦꯡ ꯆꯠꯂꯅꯤ ꯑꯗꯨꯒ ꯔꯣꯖꯤꯒ ꯃꯔꯨꯞ ꯔꯟꯖꯟꯒ ꯅꯪꯒ free with ꯆꯝꯅ ꯂꯣꯏꯅꯕꯗꯣ ꯑꯩ ꯄꯥꯝꯃꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ I'm sorry. Sorry. 하이게다봐 와 로이라봐 ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ ꯌꯥꯔꯕꯣ 로지야 로지야 ꯀꯥꯏꯗꯅꯣ ꯃꯥꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ
निजेरी ऐना बिना हैबा नंदा बीबीनी माना पामजबा ऐगी खंबल चावबा खोइमुनी ऐ चलने पुंसी की वना नंगी नफमदगी नंग मिरायरबा कायरबा थंबसे पुतना नुसिनद्रिङैदा कायनाबगी अवाबा मसिसिलवाय पुंसीगी मथेनि खलगा हांलबा थमोय कांगनसिमदि कनामत मेनना पुंसी चुपा तुमक हांत लेकरसना हांलाबा थमोयगी काखल शिमा मेंद्रसनु कनामतना अदुमक्लै क्रशनु हांगदुना चतलिबा पुंशीगी खोंचातुदा थिनरक्किगनी नंगी थमोयगी काखल सीमा मेंद्रसनु कनामतना अदुमक्लै क्रशनु हांगदुना Shakna aroi bani lepli ba pirep sina punsigi haularo khalle khom phomsidi haularo khalle khom phomsimadi shaifam yambani nupagi mapo shaifam yambani nupagi mapo lambe yambani punshigi khomchat nang tana mehele hairaki hangla bathamoigi kakhal shima mendrasanu kana matana adumaklay krashanu hangduna
ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯁꯅꯨ ꯍꯥꯡꯗꯨꯅ ꯆꯠꯂꯤꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇꯨꯗ ꯊꯦꯡꯅꯔꯛꯈꯤꯒꯅꯤ ꯅꯪꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯅꯤ ꯃꯇꯝꯗꯨꯗ ꯍꯥꯡꯂꯕ ꯊꯃꯣꯏꯒꯤ ꯀꯥꯈꯜꯁꯤꯃ ꯃꯦꯟꯗ꯭ꯔꯁꯅꯨ ꯀꯅꯥꯃꯠꯇꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯁꯅꯨ ꯍꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯁꯅꯨ ꯍꯥꯡꯗꯨꯅ Ikaw ang pugino! Ate, ito ay din! Huwag na sa'yo na biyan! Huwag yung lumasan! Hindi na kinuga mo! Hada! 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 Kailangan bunga, hagalo. Hada! Bunga, kailangan. Bunga, kailangan nang bo. Mangana kita bro. Gusto din. Kailangan nang bo. Ito ka lukri ma. Hey, nang angkal ka tanaraga ne, nang yaawat pa pisyado, ingon na kangalo. Manasu hana kratijan gre na haibani, awat pa do ay tarage. Siya sang inagada ba karikado, lo shalo. Nang inaming na ne, lo dumi shalo. Babaji ka to lang. Hoy ne. Ay di mo la roida bane. Ay di adum le ga matang honagarda bane. Ay, kedore. Huji ko lo idi bane. Loire kaino, pi simtang sila loire. Ay, lo chalo. Thengre chalo. UPSC ki exam ju kuidra male. Ay khar kano honaga mai papa ngambrenge. Ay, aduni ne nupai do. Kedo bai mai pau idorim no. Soidena mai pakani. Nang da ne kanna hono. Bunga, pung kya dono report tok doibo. Pum khatari yari de ma. Nang hek yaubaga ne phone tor uko. Hoi ma. Adui ma. Baba na bain thulaw ko. Adun de yarodabne. Soidana lakani. Isagi nakta karigi lakta nege. Baba ga igane soidana lakani. Isana leiba mafamda aikhoisi leidoini. Ay, kedoge salamdai da dugumba thamoi pithabagi wasi tuosiba. Hausiga dugi matam natre ba. Yengo, hayang ayutigi jenen strike hogdorimni. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯂꯥꯛꯀꯗꯣꯏꯅꯣ ꯈꯪꯕ꯭ꯔꯣ? ꯁꯤꯗ ꯃꯅꯤꯄꯨꯔꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯒ ꯑꯥꯗ ꯂꯩꯈꯤꯕꯗꯨꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ? ꯍꯩ ꯀꯥꯟꯅꯗꯦ ꯏꯕꯨꯡꯉꯣ. ꯅꯤꯡꯊꯤꯖꯅꯅꯦ ꯂꯥꯏꯔꯤꯛꯇꯣ ꯀꯟꯅ ꯍꯣꯠꯅ. ꯑꯩꯈꯣꯏꯅꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤ ꯅꯃꯥ ꯏꯕꯥꯅꯤ. ꯍꯩ ꯊꯦꯡꯉꯦꯅꯦꯍꯦ. ꯍꯩ ꯆꯠꯁꯤ ꯊꯦꯡꯉꯦ. ꯍꯩ ꯒꯥꯔꯤꯁꯨ ꯌꯧꯗꯦꯅꯦꯍꯦ. ꯑꯣ ꯑꯩ ꯂꯧꯊꯣꯛꯎꯔꯒꯦ. Ngako, nangi bosai gadi suraba. Suri baba. Lao. Tiang na siya lao. Lao. Rojiya, ngasidi kunong ngai ma. Ngasidi ne aigi punsida khwaidagi nungaiba numine. Nangi nungaiba numit oiradi ngasiga sabose nangna kongba taredana. Kongtho loredana. Asapa su sadore. Chadringa sida nangna nungaibagi maramdudi haidana. Nangsu kangi dungai malemdo chakredana. Ngasai na college holokpada magidu airport ta thinba male. Gari mada chakiba uhowe. Awa yam sangi he mana geta sangale yamne khambadane. Aidine college ka se amatta langdrabane. As ngasidine sorga se nena tano homba mam khangi. Sidagi hena nungai babu kai leidoino. Roji
ꯅꯪꯉꯣꯟꯗꯁꯨ ꯌꯦꯠꯇ꯭ꯔꯦꯗꯅ ꯂꯥꯟ ꯄꯥꯝꯗꯦ ꯑꯩꯈꯣꯏ Nene, Mama na sa cara silo eh. ꯅꯪꯗꯤ ꯆꯥꯔꯕ ꯃꯥꯜꯂꯦ Dadri, Rosie Nini ka tingin sa akin. ꯄꯥꯎ ꯂꯥꯛꯇꯣꯔꯦ ꯄꯥꯎ ꯇꯥꯕ ꯂꯣꯏꯔꯒ ꯆꯥꯁꯤꯀꯣ ꯑꯁ ꯀꯥꯔꯇꯨꯟ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯒ ꯄꯥꯎ ꯂꯥꯛꯇꯣꯔꯦ ꯍꯥꯏꯔꯒ Pau karingge. ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟꯒꯤ ꯂꯨꯆꯤꯡꯕ ꯆꯤꯡꯂꯦꯟ ꯈꯣꯝꯕ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯁꯦꯝꯈꯤꯕ JACꯅ ꯁꯔꯀꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯍꯌꯦꯡꯗꯒꯤ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯑꯗꯨꯃꯛ ꯆꯠꯊꯒꯅꯤ ꯍꯥꯏꯔꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯅꯨꯡꯗ ꯏꯟꯖꯤꯟ ꯄꯥꯟꯕ ꯒꯥꯔꯤ ꯑꯃ ꯐꯥꯎ ꯆꯠꯄ ꯌꯥꯔꯣꯏ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯔꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯍꯌꯦꯡ ꯇꯥꯡ 19ꯒꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯍꯧꯔꯒ ꯄꯨꯡ 9 ꯆꯠꯊꯒꯅꯤ ꯍꯥꯏꯔꯤ ꯃꯩꯔꯥꯄꯥꯏꯕꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ NGOꯁꯤꯡ ꯄꯨꯝꯅꯃꯛꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯅꯕ JACꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯑꯄꯤꯜ ꯇꯧꯔꯤ ꯆꯔꯥ ꯍꯦꯜꯂꯤꯕꯤ ꯏꯔꯣꯝ ꯆꯅꯨ ꯁꯔꯃꯤꯂꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯂꯦ ꯍꯥꯏꯔꯤ ꯍꯩꯃꯥ ꯀꯗꯥꯏꯗꯅꯣ ꯅꯪꯗꯤ ꯕꯟ ꯅꯨꯃꯤꯠꯁꯤꯗ ꯔꯣꯖꯤ ꯍꯣꯏꯕꯣꯛꯇꯪ ꯆꯧꯒꯦ ꯇꯧꯕꯅꯦ ꯕꯟꯕꯨ ꯌꯥꯝꯅ ꯀꯟꯒꯗꯧ ꯃꯥꯜꯂꯤꯅꯦ ꯆꯠꯂꯨꯔꯅꯨ ꯇꯣꯛꯑꯣ ꯉꯁꯤꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯕꯟꯕꯨ ꯏꯅꯝꯃ ꯇꯧꯔꯤꯕ ꯑꯩꯗꯨꯅꯤ ꯈꯕꯔꯗ ꯔꯦꯗꯤꯑꯣꯗ ꯕꯟ ꯀꯧꯔꯝꯃꯒꯅꯦ ꯃꯌꯨꯝꯗ ꯑꯗꯨꯝ ꯇꯨꯝ ꯂꯩꯊꯣꯛꯄꯅꯦ ꯕꯟꯅꯕꯨ ꯍꯦꯟꯅ ꯍꯧꯖꯤꯛꯇꯤꯅꯦ ꯁꯣꯔꯣꯛꯁꯦ ꯃꯤ ꯆꯤꯜꯂꯕꯅꯦ ꯍꯩ ꯑꯗꯨ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯖꯒꯥ ꯑꯗꯣꯝꯗꯅꯤ ꯅꯍꯥꯟ ꯃꯤ ꯁꯤꯔꯤꯗꯣ 이나마 ꯍꯧꯖꯤꯛꯇꯤꯅꯦ ꯕꯟꯅꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯅꯤꯕꯨ ꯍꯥꯏꯔꯝꯕꯗꯤꯅꯦ ꯌꯨꯝꯗ ꯂꯩꯔꯝꯕ ꯃꯤꯁꯨ ꯁꯣꯔꯣꯛꯇ ꯂꯣꯏ ꯕꯟ ꯌꯦꯡꯕ ꯊꯣꯛꯅꯔꯕꯅꯦ ꯅꯍꯥꯟꯋꯥꯏꯗꯕꯨ ꯀꯤꯅꯔꯝꯕ ꯋꯥꯅꯤꯗ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝ ꯃꯋꯥ ꯂꯧꯕꯤꯗ꯭ꯔꯕꯅꯦ ꯀꯩꯝ ꯀꯤꯕꯤꯗꯦꯁꯦ ꯑꯩ ꯆꯠꯂꯦ ꯏꯅꯝꯃ ꯕꯥꯏ ꯍꯩꯃꯥ ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯅꯣ ꯃꯌꯥꯝ ꯀꯩꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩ ꯒꯥꯔꯤ ꯊꯠꯄꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯣꯏꯒꯤ ꯕꯟ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯁꯨꯅꯦ ꯈꯔ ꯍꯪꯃꯟꯈ꯭ꯔꯦ ꯀꯩꯅꯣꯝꯒꯤꯁꯨ ꯕꯟ ꯀꯩꯅꯣꯝꯒꯤꯁꯨ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯀꯦꯁꯦ 바보! 그래 이마. 바보! 그래. 그러긴 해. 어떡하니 바보? 매형 그러게. 온다. 엉덩이 비고 매형 뿌려먹 엉덩이 비고. 매형. 엉덩이 비고니 뭐야? 엉덩이 비고. 이게 엉덩이 비고라가. 매형 엉덩이 비고. 매형 엉덩이 비고. 마 하나 파트가 수누피니. 마는 안 기벌레라 버수. 아무 때링이 비고다. 아이고. 아무 엉덩이 비고 봐. 제 아무 엉덩이 비고. 엉덩이. 이게 뭐야? 누피 마나 공가고 셀라드나 누빠가 사라드나 헤 낭고마 누피 면 레베다이니네 트리포르다 노마 강드나 미시미나 토이베 면제 가리기 미 마룸가 롤리 톨라우라 얌네 마루 곡세 마루 곡세 Kailan mo yan daw, Wilisibo? Eh, Nabi! Nagtulkin na sa utan na. Tutulong ko nila nga sinang. Bunga. Mana panalan balay ramasu, Nabi masani. Mapira si kayo ragi. Kailan daw isibo mo iba? Bema, lao, imong siya nga sila. ꯃꯌꯥꯝꯗ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗ
ꯃꯌꯥꯝꯅꯅꯦ ꯄꯤꯕꯤꯅꯤꯡꯕꯗꯪꯗꯤ ꯄꯤꯕꯤꯕꯗ ꯑꯩꯁꯨ ꯌꯥꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯨꯝꯗ ꯀꯟꯕꯤ ꯑꯣꯏꯗꯅ ꯆꯦꯟꯁꯤꯜꯂꯛꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯃꯥꯕꯨ ꯁꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩ ꯉꯝꯖꯔꯔꯣꯏ ꯃꯌꯥꯝ ꯁꯥꯎꯕꯤꯅꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯔꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯔꯣ 타자, ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯃ ꯄꯨꯟꯁꯤꯗ ꯑꯃꯨꯛꯀ ꯂꯥꯛꯀꯗꯧ ꯃꯥꯟꯗꯦ. ꯂꯥꯛꯁꯨ ꯂꯥꯛꯑꯔꯣꯏꯗ. Ngasi Jungi tang 8 Friday. Kolesta Tazaman biga ai arma tenaba namit. Man is this talktana say magi say tarubuda ai pungaw ngawke. Julagi tang tramanga. Ay maida mana ko pagtabi namin. Julay itang drama pan. Makoy di ba doon daw sa pada tumiyaw at sabi taray.
ꯕꯦꯃꯥ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯀꯩꯒꯤꯅꯣ ꯅꯪ ꯀꯞꯄꯤꯗꯨꯕꯣ ꯀꯩꯗꯧꯕꯩ ꯀꯞꯄꯤꯅꯣ ꯏꯃꯤ ꯆꯥꯁꯤꯗꯤ ꯀꯅꯥꯅ ꯀꯩꯗꯧꯅꯦꯒꯦꯅꯦ ꯏꯃꯥ ꯍꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯒꯅꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯇ ꯆꯠꯊꯣꯛꯀꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯁꯤ ꯀꯞꯀꯅꯨ ꯃꯣꯏ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯀꯩꯝꯇ ꯇꯧꯔꯔꯣꯏꯀꯣ ꯍꯣꯏ ꯏꯃꯥ ꯅꯣꯏ ꯁꯣꯝꯗ ꯂꯩꯕ꯭ꯔꯣ ꯉꯥꯏꯈꯣ ꯅꯪꯗꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯄꯥꯕꯨꯡ ꯑꯩ ꯀꯩꯁꯥꯝꯄꯥꯠꯇꯒꯤꯅꯦ ꯕꯕꯥꯗꯤ ꯕꯣꯔꯕꯥꯕꯨ ꯀꯧꯏ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯅꯥ ꯀꯅꯥ ꯂꯩꯃꯤꯟꯅꯔꯤ ꯇꯥꯃꯣꯒ ꯏꯅꯝꯃꯒ ꯑꯉꯥꯡ ꯑꯃꯒ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯃꯤꯟꯅꯔꯤ ꯍꯩ ꯅꯪ ꯅꯕꯨꯡꯒ ꯂꯩꯌꯦꯕ ꯑꯗꯨꯗꯤ ꯍꯩ ꯅꯪꯒꯤ ꯕꯕꯥ ꯕꯣꯔꯕꯥꯕꯨꯗꯨꯗꯤ ꯑꯩꯒ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯛꯏꯕꯅꯤ ꯀꯩꯅꯣ ꯏꯍꯦ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯔꯨꯞꯅꯤꯅꯦ ꯑꯣ ꯐꯔꯦ 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 ꯑꯗꯨꯗꯤ ꯏꯄꯥꯒꯤꯁꯤꯗꯅꯦ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅꯦ ꯏꯪꯊꯔꯒꯅꯦ ꯏꯄꯥ ꯊꯤꯟꯕꯤꯔꯒꯦ ꯉꯥꯏꯈꯣ ꯅꯪꯒꯤꯅꯦ ꯌꯨꯝꯒꯤ ꯅꯝꯕꯔꯗꯣ ꯍꯥꯏꯔꯛꯑꯣ ꯏꯄꯥ ꯅꯕꯨꯡꯗ ꯄꯥꯎ ꯄꯤꯈ꯭ꯔꯒꯦ 244-3793 ꯅꯦ ꯄꯥꯕꯨꯡ 244-3793 ꯐꯔꯦ ꯑꯗꯨꯗꯤ ꯅꯕꯨꯡꯗ ꯄꯥꯎ ꯄꯤꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯣ ꯏꯆꯥꯁꯤꯗꯤ ꯀꯣ ꯕꯦꯃꯥ ꯏꯆꯥꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯏ ꯊꯥꯖꯃꯥꯟꯕꯤ ꯀꯧꯏ ꯏꯃꯥ ꯏꯆꯥꯗꯤ ꯃꯤꯡꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯁꯛꯅ ꯐꯖꯔꯤꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯐꯤ ꯅꯔꯣꯟꯒꯥꯁꯦ ꯍꯣꯡꯗꯣꯛꯑꯔꯣ ꯏꯃꯥ ꯆꯥꯛ ꯊꯣꯡꯒꯦ ꯆꯥꯁꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯅꯣꯏ ꯄꯥꯎꯅ ꯃꯔꯥꯏꯅ ꯊꯤꯟꯖꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯣꯏꯅꯦ ꯃꯌꯥꯝ ꯆꯪꯗꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯑꯩꯒꯤꯗ ꯆꯦꯟꯁꯤꯜꯂꯛꯑꯕꯅꯤꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ ꯑꯗꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨ ꯈꯔ ꯏꯪꯊꯔꯛꯑꯒ ꯑꯩ ꯍꯦꯛ ꯊꯤꯟꯕꯤꯔꯛꯑꯒꯦ ꯍꯣꯏ 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 ꯊꯝꯃꯣ 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 ꯕꯦꯃꯥ ꯐꯣꯟꯗꯣ ꯑꯝꯇ ꯄꯥꯏꯕꯤꯌꯣ ꯏꯃꯥ ꯕꯥꯠꯔꯨꯝꯗ ꯂꯩꯔꯦ ꯀꯅꯥꯅꯣ ꯑꯝꯇ ꯍꯪꯉꯣ ꯍꯜꯂꯣ ꯍꯜꯂꯣ ꯏꯃꯥ ꯅꯠꯇꯦ ꯏꯃꯥꯗꯤ ꯕꯥꯠꯔꯨꯝꯗ ꯂꯩꯈꯤ ꯉꯥꯏꯍꯥꯛꯇꯪ ꯄꯥꯏꯕꯤꯌꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯏꯃꯥ ꯍꯪꯉꯤꯌꯦ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯉꯥꯟꯕꯔꯣ ꯃꯥ ꯑꯣꯏꯔꯝꯒꯅꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯃꯥ ꯍꯜꯂꯣ ꯕꯨꯡꯉꯣ ꯏꯃꯥ ꯅꯪꯕꯨ ꯍꯦꯛ ꯌꯧꯕꯒ ꯐꯣꯟ ꯇꯧꯔꯛ ꯌꯥꯗ꯭ꯔꯣ ꯉꯔꯥꯡꯗꯤ ꯈꯔ ꯋꯥꯕꯗꯨ ꯇꯧꯔꯛꯇ꯭ꯔꯕꯅꯦ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯅꯣꯏ ꯄꯥꯎꯡꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯑꯩꯈꯣꯏꯗ ꯁꯨꯝ ꯂꯥꯛꯄꯅꯦ ꯑꯗꯣ ꯏꯃꯥ ꯑꯩꯗꯤ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯔꯣꯏ ꯑꯦꯛꯖꯥꯝꯁꯨ ꯃꯇꯝ ꯂꯦꯞꯄꯦ ꯑꯪꯀꯜꯒꯁꯨ ꯁꯣꯝꯗ ꯐ꯭ꯂꯦꯠ ꯑꯃ ꯍꯥꯏꯅꯕꯗꯣ ꯃꯃꯟꯒ ꯂꯣꯏ ꯉꯥꯡꯅꯕ ꯂꯣꯏꯔꯦ ꯑꯗꯣ ꯏꯃꯥꯒ ꯕꯕꯥꯒ ꯇꯥꯟꯅꯔꯒ ꯌꯥꯝ ꯊꯨꯅ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯩꯗꯤ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏ ꯏꯃꯥ ꯀꯅꯥꯏ ꯐꯣꯟꯅꯣ ꯅꯆꯥꯅꯨꯄꯥꯒꯤ ꯐꯣꯟꯅꯦ ꯕꯨꯡꯉꯣ ꯅꯣꯏ ꯕꯕꯥ ꯄꯥꯏꯍꯟꯒꯦꯀꯣ ꯑꯩ ꯕꯦꯝꯃ ꯐꯝꯃꯨꯅꯦ ꯍꯜꯂꯣ ꯕꯕꯥ ꯑꯪꯀꯜꯅꯁꯨ ꯃꯃꯜ ꯂꯣꯏꯅꯔꯝꯃꯦ ꯕꯕꯥꯒ ꯃꯃꯥꯒꯁꯨ ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯕꯤꯔꯣ ꯑꯗꯣ ꯌꯨꯝꯒꯤ ꯃꯃꯜꯗꯤ ꯌꯥꯟꯗ꯭ꯔꯤꯕꯣ ꯃꯃꯜꯒꯤꯕꯨꯗꯤ ꯄꯤꯒꯦ ꯍꯥꯏꯔꯕꯅꯤ ꯑꯩꯅ ꯑꯍꯜ ꯂꯃꯟꯅ ꯊꯝꯃꯝꯕ ꯍꯤꯡꯒꯣꯜ ꯑꯣꯏꯕꯗꯨꯗ ꯊꯥꯗꯣꯛꯅꯤꯡꯗꯕꯅ ꯇꯧꯕꯅꯤ ꯍꯣꯏꯅꯦ ꯑꯗꯣ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯒꯦꯅꯦ ꯊꯣꯛꯑ ꯌꯣꯟꯊꯣꯛꯑꯃꯒ ꯗꯤꯜꯂꯤꯗ ꯀꯣꯛꯍꯦ ꯂꯥꯛꯑ ꯂꯣꯏꯔꯦ ꯑꯦꯛꯖꯥꯝꯁꯨ ꯃꯥꯏ ꯄꯥꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯒꯦꯅ ꯈꯜꯂꯦ ꯌꯥꯝ ꯐꯩ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯅꯨꯄꯥ ꯃꯆꯥꯒꯤꯗꯤ ꯑꯗꯨꯅꯤ
ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯃꯥꯒ ꯑꯩꯒꯁꯨ ꯀꯔꯤꯒꯤ ꯂꯥꯛꯇꯅꯦꯒꯤ ꯁꯣꯏꯗꯅ ꯌꯥꯝꯅ ꯊꯨꯅꯅꯦ ꯂꯥꯛꯀꯗꯣꯔꯤꯕꯅꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯕꯕꯥ ꯍꯣꯏ 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 ꯐꯔꯦ ꯐꯔꯦ ꯍꯩ ꯀꯔꯤꯒꯤꯅꯣꯅꯦ ꯃꯃꯥ ꯍꯟꯗꯛ ꯃꯥꯅ ꯃꯅꯤꯄꯨꯔꯕꯨ ꯑꯁꯨꯛ ꯌꯥꯝ ꯇꯥꯊꯤꯈ꯭ꯔꯤꯁꯤꯕꯣ ꯆꯠꯂꯝꯗꯥꯏꯗꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ ꯔꯟꯖꯟꯒ ꯃꯥꯒ ꯉꯥꯡꯅꯕꯗ ꯑꯩꯅ ꯇꯥꯍꯧꯕꯕꯨ ꯅꯨꯄꯤ ꯑꯃ ꯍꯥꯏꯔꯨꯕꯗ ꯇꯥꯊꯤ ꯍꯥꯏꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯂꯝꯕꯤꯗ ꯍꯥꯏꯕ꯭ꯔꯥ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯍꯥꯏꯕ꯭ꯔꯥ ꯑꯃꯨꯛꯁꯨ ꯅꯨꯄꯤꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯒꯤ ꯏꯆꯥꯗꯨꯕꯣ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣꯅꯦ ꯍꯤꯔ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯒꯅꯦ ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯁꯤ ꯆꯪꯉꯣ ꯀꯥꯟꯅꯗꯦ ꯆꯥꯛꯈꯨꯝꯗ ꯏꯃꯥꯒ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯩꯅ ꯄꯣꯛꯆꯕ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯈꯥꯡ ꯀꯟꯕ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕ ꯏꯆꯥꯅꯤ ꯏꯆꯥꯅ ꯀꯅꯥꯗꯁꯨ ꯂꯥꯜꯂꯝꯃꯣ ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯩꯅ ꯈꯪꯉꯤ ꯆꯥꯎꯅꯦ ꯀꯔꯤꯝꯇ ꯍꯪꯒꯣꯏꯔꯨꯅꯨ ꯆꯥꯎ ꯉꯥ ꯑꯍꯥꯎꯕ ꯑꯃꯇꯪ ꯂꯩꯒꯗꯕꯁꯨ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯅꯦꯗꯅ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇꯦꯅꯦ ꯆꯥꯁꯜꯂꯨ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯁꯜꯂꯨ ꯄꯥꯕꯨꯡ ꯆꯥꯔꯤꯌꯦ ꯌꯥꯝ ꯍꯥꯎꯏꯗ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯊꯜꯂꯣ ꯅꯕꯨꯛ ꯊꯟꯅꯕ ꯑꯋꯥꯠ ꯑꯄꯥꯗꯣ ꯌꯦꯡꯉꯒ ꯍꯦꯛꯇ ꯂꯧꯋꯣ ꯌꯥꯎꯔꯤꯌꯦ ꯏꯃꯥ ꯌꯥꯅꯤ ꯀꯩꯗꯧꯔꯦ ꯃꯃꯥ ꯅꯪꯅ ꯍꯥ ꯑꯃꯨꯛ ꯂꯩꯔꯤꯗꯨꯅ ꯏꯆꯥ ꯃꯥꯂꯦꯝꯗꯣ ꯃꯥꯕꯨ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤꯁꯦ ꯍꯩ ꯑꯥꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯗꯤꯜꯂꯤꯗꯗꯤ ꯌꯥꯝ ꯁꯥꯏ ꯍꯥꯏ ꯑꯗꯨꯗꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯀꯃꯥꯏ ꯍꯧꯔꯝꯗꯣꯏꯅꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯗꯤ ꯗꯤꯜꯂꯤꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯇ ꯄꯨꯔꯥ ꯍꯩꯅꯔꯕꯅꯤ ꯃꯅꯤꯄꯨꯔꯁꯦ ꯃꯥꯗꯤ ꯍꯩꯕꯨ ꯍꯩꯅꯗ꯭ꯔꯕꯅꯤ ला ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯕꯦꯃꯥ ꯁꯦ ꯁꯤ ꯐꯤꯁꯤꯅꯅꯦ ꯅꯀꯣꯛꯇꯣ ꯈꯨꯝꯕꯣꯏ ꯏꯟꯕꯣꯏ ꯍꯦꯛ ꯇꯧꯁꯟꯈ꯭ꯔꯣ ꯑꯗꯨꯒꯅꯦ ꯅꯪꯅ ꯁꯦꯠꯂꯛꯄ ꯈꯣꯡꯒ꯭ꯔꯥꯎꯗꯨꯅꯅꯦ ꯁꯤꯗ ꯍꯥꯞꯄꯕꯅꯤꯁꯦ ꯑꯗꯨꯒꯅꯦ ꯐꯅꯦꯛꯁꯤꯅꯅꯦ ꯀꯣꯟꯅ ꯏꯃꯥꯅ ꯂꯥꯛꯑꯒ ꯍꯦꯛ ꯂꯧꯔꯔꯒꯦ ꯍꯩ ꯅꯪꯒꯤ ꯐꯤꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯩ ꯏꯆꯥ ꯊꯥꯖꯗꯗꯤ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦꯗ ꯑꯣ ꯅꯆꯥꯅꯨꯄꯥꯅ ꯂꯩꯔꯛꯄꯅꯦ ꯀꯗꯥꯏꯗꯩ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯑꯗꯨꯗꯅꯦ ꯄꯤꯅꯦꯅ ꯇꯧꯕ ꯑꯗꯨ ꯂꯧꯗꯦꯕ꯭ꯔꯥ ꯂꯪꯊꯣꯔꯛꯑꯦꯕ꯭ꯔꯥ ꯈꯪꯖꯜꯂꯛꯆꯗꯦꯗ ꯏꯆꯥꯅ ꯅꯨꯡꯁꯤꯗꯅ ꯄꯤꯔꯨꯕ ꯑꯗꯨꯗ ꯃꯥꯅ ꯂꯪꯊꯣꯔꯛꯏꯕ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯑꯩꯒꯤ ꯏꯆꯥ ꯃꯥꯂꯦꯝ ꯉꯥꯟꯕꯗꯕꯣ ꯃꯥ ꯊꯥꯖ 이자 행동 이자들이 오늘 복제그래다 ꯃꯣꯏꯕ ꯑꯉꯥꯡꯁꯦ ꯃꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯃꯨꯀꯣ ꯕꯦꯃꯥ ꯅꯪ ꯆꯠꯂꯣꯀꯣ 이마 ꯂꯩꯍꯧꯔꯒꯦ ꯃꯔꯛ ꯃꯔꯛꯇ 이마ꯒꯤ ꯁꯤꯗ ꯍꯦꯛ ꯀꯣꯏꯊꯣꯔꯛꯑꯣ 라라라라 ꯍꯜꯂꯣ ꯇꯥꯃꯣ ꯔꯟꯖꯟ ꯍꯧꯖꯤꯛ ꯀꯗꯥꯏ ꯂꯩꯒꯦ ꯑꯩ ꯀꯣꯂꯦꯖꯇ ꯊꯣꯛꯂꯛꯑꯦ ꯍꯣꯁꯄꯤꯇꯥꯜꯗ ꯏꯃꯥꯟꯅꯕꯤ ꯃꯅꯥꯛꯇ ꯑꯅꯥꯕ ꯑꯃ ꯍꯪꯕ ꯆꯠꯂꯤ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ ꯑꯩꯕꯨꯔꯣ ꯑꯩꯗꯤ ꯀꯪꯂꯥꯄꯥꯡ ꯃꯄꯥꯟꯗ ꯂꯩꯌꯦ ꯀꯔꯤꯅꯣ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯀꯔꯤ ꯂꯩꯒꯦ ꯑꯃꯨꯛꯇꯪ ꯎꯅꯅꯤꯡꯕꯅꯦ ꯋꯥ ꯑꯃꯅꯤꯗꯪ ꯁꯦꯡꯗꯣꯛꯅꯤꯡꯕ ꯀꯔꯤ ꯋꯥꯅꯣ ꯁꯦꯡꯗꯣꯛꯅꯤꯡꯉꯤꯕꯣ ꯐꯣꯟꯗ ꯁꯨꯝ ꯍꯥꯏꯔꯛꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯇꯦꯂꯤꯐꯣꯟꯗ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ ꯀꯣꯟꯅ ꯊꯦꯡꯅꯔꯒ ꯍꯥꯏꯔꯒꯦ ꯑꯣ ꯁ꯭ꯋꯥꯏꯁꯤ ꯀꯪꯂꯥꯄꯥꯡ ꯃꯄꯥꯟ ꯑꯣꯏꯔꯦ ꯑꯣ ꯑꯩꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯕꯣꯏ ꯅꯤꯡꯉꯨꯔꯕꯗꯣ ꯅꯆꯤꯟ ꯊꯤꯖꯅꯨ ꯄꯥꯆꯦꯅꯤ ꯑꯣꯏꯗꯕ ꯉꯥꯡꯖꯅꯨ
ꯅꯌꯥꯗꯣ ꯅꯝꯖꯅꯤ ꯈꯪꯗꯦ ꯀꯩꯅꯣ ꯃꯣꯕꯥꯏꯜ ꯍꯦꯛ ꯄꯥꯏꯕꯒꯤꯅꯦ ꯑꯣꯏꯗꯕ ꯍꯦꯛꯇ ꯉꯥꯡꯅꯤꯡꯕ ꯇꯧꯋꯦ ꯑꯗꯣ ꯅꯣꯏ ꯅꯨꯄꯥꯅꯗꯤ ꯈꯔꯗꯤ ꯍꯦꯜꯂꯦ ꯅꯪꯁꯦ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯆꯦꯜꯂꯦꯅ ꯀꯣꯂꯦꯖꯇꯅꯦ ꯑꯃꯨꯛꯇꯣꯏꯕ ꯋꯥ 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 ꯂꯥꯎꯅꯍꯧꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯜꯂꯦ ꯑꯩꯗꯤ ꯅꯪꯅ ꯁꯟꯗꯣꯏ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯩꯗꯤ ꯀꯩꯗꯧ ꯁꯟꯗꯣꯛꯇꯣꯏꯕ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯖꯕꯩ ꯇꯥꯏꯞꯇ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤ ꯈꯨꯝꯃꯝꯒꯦꯕ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯍꯥꯏꯕꯅꯦ ꯅꯪꯕꯨ ꯀꯔꯤ ꯈꯨꯝꯃꯝꯒꯦꯕ ꯃꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯨ ꯅꯪꯅ ꯀꯣꯂꯦꯖ ꯀꯥꯔꯛꯇ꯭ꯔꯤꯁꯦ ꯆꯦꯟꯈ꯭ꯔꯕꯅꯤ ꯂꯪꯖꯟꯅꯕꯗ ꯂꯩꯔꯝꯃꯅꯤ ꯁꯤꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯁꯦꯡꯕ ꯍꯥꯏꯔꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯤ ꯃꯣꯏ ꯃꯌꯥꯝꯅ ꯆꯦꯜꯂꯦ ꯆꯦꯜꯂꯦ ꯁꯨꯝ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯑꯩꯁꯨ ꯆꯦꯜꯂꯦꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ 이반이 ꯆꯦꯟꯗ꯭ꯔꯒꯗꯤ ꯅꯪꯒꯤ 이제 ꯃꯥꯡꯗꯣꯔꯦ ꯁꯤꯅꯤ ꯑꯩꯗꯤ ꯆꯦꯜꯂꯁꯤꯗ ꯂꯩ ꯅꯪꯒꯤ 이제 ꯃꯥꯡꯗꯅꯕ ꯇꯃꯔꯟꯖꯟ ꯆꯦꯜꯂꯗꯤ 이제 ꯃꯥꯡꯉꯣꯏꯀꯣ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯆꯦꯜꯂꯁꯦꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯔꯗꯤ ꯍꯧꯖꯤꯛ ꯆꯦꯜꯂꯁꯦ 이제 ꯃꯥꯡꯗꯅꯕ ꯑꯗꯨꯗꯤ 1 2 3 우이라말레니 허골로세 나미숭우고 tumbayade God is our father God is our father God is our father we are brothers and sisters I study tumma malen he malem tumma malen he tumose tumose 이베마 타자 하이마 안강 뚱크러브로 뚱그레나마 이헤 ꯑꯩꯗꯤ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯃꯤꯟꯅꯔꯁꯦꯅ ꯇꯧꯔꯒ ꯐꯔꯦ ꯐꯔꯦ ꯃꯥꯂꯦꯝꯗꯣ ꯅꯪ ꯍꯧꯗꯣꯛꯄꯤꯔꯛꯑꯣ ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦ ꯂꯥꯛꯑꯣꯀꯣ ꯑꯧꯏꯅꯃ ꯅꯣꯏ ꯇꯥꯃꯣꯗꯨꯁꯨ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦꯅꯦ ꯇꯧꯔꯤꯁꯦ Malem nganba Malem Hugolo Chakcharo silao Hugolo Ninegi nungsiba Malem Nanging mingsi na nga si Di Ninibo yung wale
Hello, kanano? Ha, kadore ning them. Ha. Kari haibunu nang na haibudubo. Kari haibunu na nang na haibudubo. Ha, makalle ba? Hey, oi benen hey. Hey, oi benen hey. Ha, makarai le, untuk pehlo. Makarai jadi yang tunung tu pehlo. Kari haibunu na man cakri tu bo. Ya halap pagane, yang tunung pun tahu loko. Hey, nak siapa nak telako? Telako nahi. ꯀꯩꯗꯧꯔꯒꯦ Kailan chalurira nangbo? ꯀꯩꯊꯦꯜꯅꯦꯅ ꯇꯧꯔꯤꯁꯤꯅꯅꯦ ꯃꯤ ꯈꯨꯆꯤꯟ ꯑꯃ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯤꯇ ꯂꯩꯒꯦ ꯇꯧꯕꯕꯨ ꯂꯩꯐꯝꯒ ꯈꯪꯗꯦ Nangbo ngaga lerprane. ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ Hey, bungodo mana kannu honadana thakiba UPSC ge exam do phore edana. Hojikta nangi nanaw nupaduna phone tawramimnine. ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯗꯣ ꯃꯥꯕꯨ ꯀꯣꯏ ꯊꯣꯛꯂꯛꯄ ꯌꯥꯗꯦꯕ꯭ꯔꯣ Ningthemna haibabu madi Manipurda thoroi edana thoya diene. ꯑꯗꯨꯕꯨ ꯁꯤꯗ ꯃꯥ ꯂꯥꯛꯑꯒ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ Khangde mama ai shai pham khangde. Aidi nahale khoida general strike numita chinchil lama nupi machado. Aidi imonu piwu jerage edana. Hairurage na kallimni aidi. ꯑꯁꯦꯡꯕꯔꯅꯦ ꯃꯣꯏ ꯕꯕꯥ ꯑꯩꯁꯨꯅꯦ ꯊꯥꯖꯃꯥꯟꯕꯤꯗꯣ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯔꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯩꯔꯤꯕ ꯊꯥꯖꯗ ꯊꯥꯖꯅꯤꯀꯣ ꯑꯗꯣ ꯃꯣꯏ ꯕꯕꯥ ꯑꯉꯥꯡꯒꯤ ꯃꯋꯥ ꯑꯃꯇꯪꯗꯤ ꯇꯥꯊꯣꯛꯄꯅ ꯐꯩꯀꯣ Hey, koin shinbabu mana yadi haibrane. Ma choidana yani. Ai koina shillipse magi phanana banine. Nupi machadu su masak mato phajai. Yabun thui kaino. Mana yaro dabai maram lete. Nupi machadu karim to wati aba. ꯃꯣꯏ ꯕꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯕꯨꯡꯗꯨꯗ ꯋꯥ ꯑꯃꯇꯪ ꯍꯧꯗꯣꯛꯎꯕꯅ ꯐꯔꯕꯔꯣ ꯑꯗꯨꯗꯅꯦ ꯃꯣꯏꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤ Chumi mama nang ne haibem chumi. Adu aidi babung duleru rani. Aidi choidana yara kani isile. Hey, nang dai khoi. ꯀꯩ ꯍꯥꯏꯒꯦ Phamo. ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ Pabung Dhananjane di. Ekhoi ibe ma thajase. Mamo yamna oiningi. Mana hairibu. Imo ni ga khanjaroi. Isa nupi mani khanni haini ne. Ina kera khunba imung ni. Gyan ta bai mung ni. Masa nupa du sune. UPSC gi selection phangamale. Sigum bai mung da ekhoi thajase thajadana. Karamba kana gi mung da thajase hairino. Pabung gi matau du da ne. Aidi ya thokhrabani. Nang na suangang da yadabu yar haruko. ꯈꯪꯗꯦꯅꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯍꯟꯗꯛ ꯃꯔꯛꯇꯤꯅꯦ ꯆꯥꯛꯀ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩ ꯑꯗꯨ ꯃꯥꯁꯨ ꯌꯥꯔꯛꯀꯅꯤꯗ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯤ ꯃꯥꯒꯤ ꯐꯅꯕꯅꯤ ꯀꯩꯅꯣ ꯕꯦꯝꯃ ꯊꯥꯖ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯗ ꯎꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤ ꯋꯥ ꯑꯝꯇ ꯈꯟꯅꯁꯦꯃꯤ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦ ꯅꯃ ꯅꯣꯏ ꯇꯥꯃꯣꯒ ꯃꯥꯂꯦꯝꯒꯤ ꯃꯄꯥ ꯙꯅꯟꯖꯣꯏꯒ ꯃꯥꯂꯦꯝꯒ ꯅꯕꯥꯅꯤ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥ ꯂꯣꯏꯅꯔ ꯃꯥꯜꯂꯦ ꯀꯔꯤ ꯍꯥꯏꯕ ꯅꯃ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯣ ꯅꯃ ꯑꯩ ꯊꯥꯖꯗꯦ ꯑꯁꯦꯡꯕꯅꯤ ꯃꯣꯏ ꯃꯃꯥ ꯃꯄꯥꯗꯨꯅ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯖ ꯃꯥꯜꯂꯦꯃꯤ ꯃꯥꯂꯦꯝꯒꯤ ꯏꯃꯥ ꯕꯕꯥ ꯈꯛꯇꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ
engagement se malemdi khangamoi nama kaino hairidubo mana mohana ai gi phamda asinguma wase hairkadaba laiti ai khange kaino ni be manang hairisibo inama aroiba unaba numituda mana igi phamda hairamba wasingdo ngasi su ningsangi engagement gi wafam se malem khangdana moigi ma baba khakdana hairpo rangani nama hai malem su khangam gani magi wa taraga hairpo rangani kaino oiramo inama madi aibu warauduna aibu singnaduna punsigi oina manipurda tholaroi haidana wasakrabani nangbu nungsidadana chatkibadi nattedana inama mana ibu pamki yamna sunungsiki adubu aina di mabu yam lana uki yam tatiki ai yam ningamaktre inama adu werasu malem khangaga haudorakpa engagement gi wa oiramadi nang noi tamogi mai ngak patavani ko hai nói lệ bro nói cả tôm lệ tức lòng này kari haige 파모 이베마 타지기 마bunga 아이가 루홍버기 와도 로이너버군버니 마bun두나 얌나 하라오 루홍버세 투나 빵톡치둠 하이레 헤 만음무두나 부어 헤나 하라오 그래네 ado moiba wasi loinarabagumani akhoi bungwadagi pawam tangdi lawgisidana 주미 아이폰 도게 할로 아이 까나노 닝티엠라 헤이 와루 봄레이네 나찬파도 도이 레브라 헤이 마기 누피마 하이너리네 루홍버기 마탐 렘너럼네 헤이 마우트 파헬로 아무것도 파헬로네 마마가 와리 샤는게네 야니 다모 이봉어 말렘 너무 그도 레게 쎄쎄 바바네 헬로 바바 헤이 낭라 ngaiko 나마가 와리 임트 사오세 ibunga nang yam thona tholakta yadre ima wa phaba ma leire ne he ima hoina ne haina singnabaga pumloi loire 이마 롱모 품 독시 아이 롱 키로 품 랑캉드네 미미차 다시 로기노 he phereng tureng nganu ko nang untang tholakho masak matau ka phajagrajani nangsu hek ubaga pamni 아이디 아테티 와 오비닝으로 아두 이와를 탐하게 kaino ne masiba thamgre ngai khon he nangbo tamo gei teima kana nangi luhomui wa loina rama le ne he nang imphal lam lo thok chodana 앙칼 롱이 와품도 아이 마드 ngamo래 하도 그럼 아두가 이 임팔에서 뭔 토로야 답네 앙칼기 낙다 숨랭던 레야 답네 hey nang tadi thok godana tamo gei teima ka noi hom punna changminara bisu ya 호이 앙칼 아이 팔다 아무튼 토기 hey kuine le thol ko dia deko tabak join to hek ya baga nang join to godabne 호이 앙칼 아이 얌톤 라크네 헤이 까람 플라이트 눈에 하이 톨라카도리도 봐 플라이트 뭐 콜럼디 다 그래네 나오래네 마이 옥저라니
Hey, yaudah mana hey? Hey, Tarba, angkang yaudah mana nih hey? Oh, tare, tare. Ngay ko. May wo khidam ni ko. Yaudah itu na. Kadai, nelfon aja dia. Hujik ta, nanti dia telepon tong lalu ni. La. Malemdo imphal thole hai. Tarabo. Tare. Adu waradi amutang unarusidana. Ai su yauge. Nang na haiba ngamdaba singdo ai haibige bema. Unabo unadabadi laibu laire. Hojikpu yam luba wam leire ne Roji. Kai wano, kai doroge. Mafam arang khangawdana akhoi tamoga moi ahal singasu engagement gi wari sanakre. An maseni anakre su hai. Adu waradi phare kaino. Chawng yo lohong thukpa taridana. Nungsi panthung. Aina khanbada malemdi wafamse sukhang khangamoy. Karigumba mana khangabadi aibu yamna lana laukini. Aibu to ngambi kai khangdabi oina laukini. Ai tawpham ama khangdre Roji. Aidi malem khangamudra khalida. Roji ai khange ma khangamoye. Malem khandragabu mama mapana kamai haireno. Moina nangbu kamai khangino ba. Mama mapana aibu khangkiba. Nangbudi malemna yam nungsijakibane. Adubu nangina tongduda ma upai lekidabane. Mana ingonda nangbu yanaba haibiyona kanna haijakibane. Adubu nangni yamandabaduda magi upai lekide. Madi icham chamjabadi male. Mana ibu thamoi sengna nungsikibaduna horam male. Ngasidi isorna ibu madugi lamban oina Sayrakse pirare. Ado ama boire. Nang lohong basidi yarba natro. Mana ngasi phauba aibu nungsibiramduna aibu loksinbirabadi punsi chuppa magi seba tawduna mapamda langjaki viral punamakto ngakpiu haisigani. Ado lohong basi maleng khangamasu ma adum yarakanida. Mana nangbu hanggu phangu siramgani aduk yam ngawjakhidudi. Roji ai ngasidi yam ware. Karino khangdaba wakhal mayam amana aibu yamna wahalle. Ngarang mangdasu aina mabu yam tanarami suphang phangde. Nijeri aina pina haiba manonda bibini mana pamjava aigi kambal chawva khoimuni warau chawva mapukni. Sese, cha thawase. Nangna Delhi da lairasi haibado. Luhongbasi loiraga oina chalasi. Imongdugane aikhoi pulap punna. Kanagi lohong bunoi ma. Haima. Nang mu ngawrabro. Wa loinara kansida. Napaga iga chophanganuko.
이마, ꯑꯩ ꯂꯨꯍꯣꯡꯈꯤꯔꯣꯏ. ꯑꯩ ꯂꯨꯍꯣꯡꯉꯔꯣꯏꯁꯤ ꯈꯜꯂꯤ. ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯅꯪꯅ ꯇꯣꯝꯇꯅꯤ. ꯅꯪꯅ ꯄꯪꯍꯥꯏ ꯍꯥꯏꯔꯒ ꯌꯥꯄꯣꯟꯇꯦ. ꯏꯃꯧꯗꯣ ꯃꯁꯛꯀ ꯐꯖꯈ꯭ꯔ ꯄꯣꯠꯅꯤ. 이스, yengbadana marol ama ing tapiba. Nang sune hek ubada pamni. 이마, ꯑꯩ ꯉꯝꯃꯣꯏ. Haima. 미기 마자도 암다 도피고. Noy babaga iganati. Nangi luhongba si luaraga. Imongduga akhoi mari punna dili da zatlanena kayada harauriba. Aduga nangna khalamisiga. Ado nang nupi majadagi photo do angtangdi yangkhodana. 이마, ꯑꯩ ꯌꯦꯡꯉꯣꯏꯕꯅꯤ. ꯑꯩ ꯀꯅꯥꯝꯇ ꯐꯣꯇꯣ ꯌꯦꯡꯕ ꯄꯥꯝꯗꯦꯕ. ꯑꯩꯅ ꯍꯤꯡꯉꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯅꯦ ꯁꯨꯝ ꯍꯤꯡꯖꯔꯒꯦ. ꯑꯗꯨꯝꯕꯩ ꯋꯥꯗꯣ ꯑꯃ ꯍꯧꯗꯣꯛꯄꯤꯔꯛꯑꯅꯨ. Siang tiang use. Siang tiang mo. 마 이랭대 하면 기다려게. Ang tiang mo kay doroge tu. Tu. Hang lebat thamoi gi kakhal sima mendra sanukana matana Mama. Ibu. Baam tadrin hai. Akhoi Delhi da punna chatna nabagi ticket chu mana adagi ka agana hai. Aibu hojikpu nupi machadugi mabungduda. Karam haina ijala yadrena hairudoino. Moiba, hausi po khona tawdorisibu karino. Isana yadrabanina upai kaisu leite. Luhongbase haidokhiba tabani. Aine thajagi mabungduga mai unaraga ai luhongbase haidokpa ngamon. Adubu tangai fadana haidokta yadabanina telephone da oina haidokhiba tabanine mama. Karigino mana asham kana yadrisibo. Moiba, thajase nasanupana khwaidagi nungsijaba nupiduni. Mana yam kanna haijaba matamduda thajana yamna tathida hoina tawbikhiba oiramale. Aisu pause kona tabani. Adu oragana nasanupaga hana muta phajana wari sakhol. Ha, amashu kai na dhanaba. Yararoi, moiba, yararoi. Akhoi bungose aina wari phajana sarabani. Ma chapluna lepkhre. Ado agi yumgi pesaduna kamain tawwa? Agi yumga ngai khoda. Hojikpu aina thajagi mabungduda kramaina luhongse haido. Hang lebat thamoi gi kakhal Noy yuwase ay haipam khangde. Roji, mana handak Manipur da tholaise. Moi babaga imaga lauba lakpa oramale. Ado handak man dili chakidringa sida amuktang di unaraga magi kari wakhal lagi haibado khangdokpuna di phatro. Adumai sum laibana di kannaroyi. Nangbu moyungi telephone number khangdro. Khangadi ring to. Yungi number di khangde. Magi mobile ki di khange.
ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯇꯧꯉꯝꯕꯤ ꯑꯣꯏꯅ ꯈꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯔꯣꯖꯤ, ꯑꯩ ꯃꯉꯣꯟꯗ ꯑꯃꯨꯛ ꯌꯦꯠꯂꯔꯣꯏꯗ. ꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯕꯤꯔꯗꯤ ꯐꯩ. ꯑꯗꯨ ꯅꯠꯇꯕꯗ ꯇꯥꯇꯤ ꯇꯥꯇꯤ ꯍꯥꯏꯔꯛꯀꯗꯧꯕ ꯃꯥꯜꯂꯦ. ꯑꯗꯣ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯐꯅ ꯁꯥꯎꯔꯁꯨ ꯇꯥꯊꯤ ꯇꯥꯊꯤ ꯉꯥꯡꯉꯛꯄ ꯉꯝꯃꯣꯏꯗ. ꯁꯦ, ꯅꯝꯕꯔꯗꯣ ꯈꯪꯉꯗꯤ ꯐꯣꯟ ꯇꯧ. ꯁꯦ ꯐꯣꯟ ꯇꯧ. ꯅꯝꯕꯔꯗꯣ ꯅꯝꯃꯣ. ꯍꯜꯂꯣ. ꯍꯜꯂꯣ. ꯍꯜꯂꯣ, ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯍꯜꯂꯣ. ꯀꯩꯗꯧꯔꯒꯦ? ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯕꯣ? ꯄꯥꯏꯔꯛꯑꯦ. ꯑꯗꯨꯒ ꯀꯔꯤꯝꯇ ꯍꯥꯏꯍꯧꯗ꯭ꯔꯕ? ꯍꯥꯏꯍꯧꯗ꯭ꯔꯦ. ꯃꯣꯕꯥꯏꯜꯗ ꯄꯤꯔꯣ, ꯑꯩ ꯇꯧꯒꯦ. ꯊꯥꯖ, ꯔꯤꯡꯗꯤ ꯆꯠꯂꯦ. ꯄꯥꯏꯗꯤꯌꯦ. ꯁꯦ, ꯅꯪ ꯑꯃꯨꯛꯇꯒ ꯇꯧ. ꯀꯅꯥꯅꯣ? ꯍꯥꯏꯗꯨ ꯋꯥ ꯁꯠ ꯍꯥꯏꯌꯨꯅꯦ. ꯃꯣꯕꯥꯏꯜ ꯄꯦꯃꯦꯟ ꯇꯧꯕ ꯑꯔꯊ ꯀꯩꯅꯣ? ꯃꯥꯂꯦꯝ, ꯑꯩ ꯊꯥꯖꯗꯦ. ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯅꯪꯒꯤ ꯅꯋꯣꯡꯅ ꯈꯪꯗꯗꯅ ꯅꯣꯏ ꯇꯥꯃꯣꯗ ꯍꯥꯏꯔꯨꯔ ꯃꯥꯜꯂꯦ. ꯑꯩꯗꯤ ꯍꯌꯦꯡ ꯆꯠꯂꯗꯕꯅꯦ. ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯅꯪꯅ ꯉꯥꯛꯄꯤꯌꯨ. ꯅꯪ ꯍꯌꯦꯡ ꯆꯠꯂꯛꯀꯗꯕꯅꯤꯅ ꯊꯕꯛꯄꯨꯗꯤ ꯌꯥꯝ ꯆꯤꯜꯂꯝꯒꯅꯤ. ꯑꯗꯨꯕꯨ ꯉꯁꯤ ꯅꯪꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯅꯤꯡꯉꯦ. ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯍꯨꯠ ꯁꯤꯅ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔ ꯐꯥꯎꯗ ꯌꯥꯕꯤꯔꯣꯏꯗ꯭ꯔꯣ? ꯁꯤ ꯅꯠꯇꯕ ꯑꯃꯨꯛ ꯀꯔꯤ ꯀꯔꯝꯕ? ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯅ ꯂꯧꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯑꯗꯣ ꯉꯁꯤ ꯅꯪꯒ ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯦ. ꯈꯣꯡꯅꯥꯡꯈꯣꯡꯗ ꯑꯩ ꯉꯥꯏꯔꯝꯒꯦ.
ꯃꯥꯂꯦꯝ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯤꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯞꯄꯤꯕ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯅꯪ ꯉꯁꯤꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯉꯁꯤꯁꯨ ꯊꯃꯣꯏꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯤ ꯊꯋꯥꯏꯁꯤꯅ ꯍꯛꯆꯥꯡ ꯈꯥꯏꯅꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅ ꯂꯩꯍꯧꯔꯒꯅꯤ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ ꯅꯪꯅ ꯅꯨꯡꯁꯤꯔꯨꯕ ꯅꯪꯅ ꯄꯥꯝꯖꯔꯨꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯄꯥꯈꯣꯟ ꯕꯤꯔꯛꯂꯣꯏꯗꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤꯗꯒꯤ ꯄꯥꯎꯈꯨꯝ ꯐꯪꯕꯒꯨꯝ ꯇꯧꯏ ꯃꯥꯅꯦ ꯑꯩꯗꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤꯅꯦ ꯊꯃꯣꯏ ꯄꯥꯟꯗꯕꯤꯅꯦ ꯑꯗꯨꯕꯨ ꯃꯥꯂꯦꯝ ꯍꯜꯂꯣ ꯑꯪꯀꯜ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯪꯀꯜ ꯊꯝꯃꯒꯦ ꯑꯪꯀꯜ ꯅꯪ ꯍꯌꯦꯡ ꯁꯣꯏꯗꯅ ꯗꯦꯜꯂꯤ ꯆꯠꯂꯅꯤꯀꯣ ꯑꯪꯀꯜꯅꯁꯨ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯅꯕ ꯍꯥꯏꯔꯛꯑꯦ ꯅꯪꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯅꯪꯉꯣꯟꯗ ꯄꯤꯅꯕ ꯅꯪꯅ ꯄꯦꯟꯕꯤꯒꯗꯕ ꯑꯩꯒꯤ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯁꯤ ꯅꯠꯇꯅ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯀꯔꯤꯁꯨ ꯄꯥꯝꯈꯤꯗꯦ ꯑꯩꯗꯤ ꯅꯪꯒꯤ ꯑꯃꯗꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯐꯝꯗ ꯂꯃꯟ ꯌꯥꯝ ꯇꯣꯜꯂꯦ ꯃꯩꯆꯥꯛꯁꯦ ꯈꯥꯡꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯅꯪꯅ ꯄꯤꯅꯤꯡꯕꯅꯗꯤ ꯄꯤꯔꯝꯃꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯀꯦꯝꯈ꯭ꯔꯁꯅꯣ ꯀꯞꯀꯅꯣ ꯀꯔꯤ ꯀꯞꯄꯤꯅꯣ ꯅꯣꯡꯃꯗ ꯑꯁꯨꯝꯅ ꯀꯞꯄ ꯎꯈꯤꯗ꯭ꯔꯤ ꯎꯕꯁꯨ ꯄꯥꯝꯈꯤꯗꯦ ꯊꯥꯖꯗ꯭ꯔꯕ ꯃꯤꯀꯨꯞ ꯑꯁꯤꯅ ꯑꯩꯕꯨ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯋꯥꯍꯜꯂꯦ ꯃꯥꯂꯦꯝ ꯅꯪ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯑꯔꯣꯏꯗ꯭ꯔꯥ ꯑꯩ ꯅꯣꯡꯃ ꯂꯥꯛꯄꯁꯤ ꯆꯠꯂꯒꯦ ꯀꯔꯤ ꯍꯥꯏꯒꯗꯕ ꯂꯩꯔꯤꯒꯦ ꯍꯥꯏꯅꯤꯡꯕ ꯄꯨꯝꯅꯃꯛꯀꯤ ꯊꯧꯅꯥ ꯃꯥꯡꯈ꯭ꯔꯦ ꯄꯨꯛꯅꯤꯡꯗ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥ ꯆꯤꯃꯥꯟꯗ ꯄꯜꯂꯦ ꯏꯔꯥꯜꯒꯤ ꯗꯟꯗꯤꯅꯤ ꯈꯟꯅ ꯂꯦꯞꯍꯧꯔꯒꯦ ꯆꯠꯂꯣꯀꯣ ꯃꯥꯂꯦꯝ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯔꯝꯃꯨꯗꯅ
ꯊꯥꯖ ꯑꯩꯁꯨ ꯆꯠꯂꯒꯦ ꯁꯨꯅꯤ ꯆꯠꯂꯣ ꯑꯗꯨꯕꯨ ꯁꯨꯅꯤ ꯑꯩꯗꯤ ꯉꯥꯏꯈꯤꯅꯤ